ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯇꯥꯕꯤꯈꯤꯗ꯭ꯔꯕ ꯈꯣꯜꯂꯥꯎ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄ ꯑꯊꯣꯏ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯇꯥꯕꯤꯈꯤꯗ꯭ꯔꯕ ꯈꯣꯜꯂꯥꯎ꯫ ꯃꯇꯝꯁꯤ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯆꯤꯡꯈꯩꯒꯤ ꯃꯆꯟꯅꯨꯄꯤ ꯑꯏꯡꯕꯤꯗꯣ ꯀꯣꯂꯦꯖ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯤ꯫ ꯃꯆꯟꯅꯨꯄꯤꯅ ꯀꯣꯂꯦꯖ ꯆꯠꯈꯤꯕ ꯑꯗꯨ ꯍꯤꯡꯈꯣꯜꯗ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯃꯕꯨꯡ ꯆꯤꯡꯈꯩꯅ ꯌꯦꯡꯗꯨꯅ ꯂꯩꯖꯍꯧꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯤꯡꯈꯩꯅ ꯍꯧꯈ꯭ꯔꯕ ꯃꯆꯟꯅꯨꯄꯤꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯅꯤꯡꯁꯤꯡꯂꯛꯂꯤ꯫ ꯆꯤꯡꯈꯩꯒꯤ ꯃꯃꯥꯒ ꯃꯄꯥꯒꯁꯦ ꯂꯩꯈꯤꯗ꯭ꯔꯦ, ꯅꯣꯡꯒꯥꯈ꯭ꯔꯦ꯫ ꯑꯏꯡꯕꯤꯒꯤꯅꯤ ꯍꯥꯏꯕꯗ ꯃꯕꯨꯡ ꯆꯤꯡꯈꯩ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ꯫ ꯆꯤꯡꯈꯩꯒꯤꯁꯨ ꯃꯆꯟꯅꯨꯄꯤ ꯑꯏꯡꯕꯤ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ꯫ ꯃꯃꯥ ꯃꯄꯥ ꯂꯩꯖꯗ꯭ꯔꯕꯁꯨ ꯆꯤꯡꯈꯩꯅ ꯃꯆꯟꯅꯨꯄꯤ ꯑꯏꯡꯕꯤꯕꯨ ꯀꯗꯥꯏꯗ ꯁꯣꯏꯈꯤꯒꯗꯒꯦ, ꯀꯗꯥꯏꯗ ꯀꯔꯤ ꯇꯧꯈꯤꯒꯗꯒꯦ ꯍꯥꯏꯗꯨꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯖꯩ, ꯋꯥꯖꯩ꯫ ꯇꯧꯕꯇꯕꯨ ꯆꯤꯡꯈꯩꯒꯤ ꯃꯆꯟꯅꯨꯄꯤ ꯑꯏꯡꯕꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯗꯤ ꯌꯥꯝꯅ ꯐꯅ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯁ꯭ꯀꯨꯜꯒꯤ ꯃꯇꯝꯗꯁꯨ ꯃꯀꯣꯛꯀ ꯊꯣꯡꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛ ꯀꯣꯂꯦꯖ ꯍꯦꯛ ꯀꯥꯈꯤꯕꯗꯒꯤꯗꯤ ꯑꯏꯡꯕꯤꯗꯣ ꯃꯍꯧꯁꯥꯒ ꯃꯥꯟꯅꯈꯤꯗ꯭ꯔꯦ꯫ ꯐꯠꯇꯕ ꯁꯪꯒ ꯄꯨꯟꯕꯅꯔ ꯑꯏꯡꯕꯤꯗꯣ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯦ꯫ ꯀꯣꯂꯦꯖ ꯀꯥꯔꯕꯁꯨ ꯊꯦꯡꯅ ꯊꯦꯡꯅ ꯍꯜꯂꯛꯄ ꯑꯃꯗꯤ ꯃꯃꯥꯟꯅꯕꯁꯤꯡꯒ ꯄꯨꯟꯗꯨꯅ ꯂꯩꯊꯣꯛꯄ ꯀꯌా ꯑꯃ ꯇꯧꯔꯛꯂꯦ꯫ ꯃꯕꯨꯡꯅ ꯉꯥꯡꯈꯤꯅꯤ, ꯃꯕꯨꯡꯅ ꯆꯩꯈꯤꯅꯤ, ꯃꯕꯨꯡꯅ ꯁꯥꯎꯒꯅꯤ ꯍꯥꯏꯕ ꯃꯉꯣꯟꯗ ꯀꯔꯤꯃꯠꯇ ꯈꯜꯂꯛꯇꯕꯒꯨꯝ ꯇꯧꯔꯛꯂꯦ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯏꯡꯕꯤꯗꯣ ꯑꯁꯨꯝ ꯀꯣꯂꯦꯖ ꯀꯥꯔꯛꯄꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯑꯏꯡꯕꯤꯗꯣ ꯀꯣꯂꯦꯖ ꯊꯦꯡꯅ ꯂꯥꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯕꯨꯡ ꯆꯤꯡꯈꯩꯅ ꯍꯥꯏ, "ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯀꯣꯂꯦꯖꯁꯤꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯊꯦꯡꯅ ꯊꯦꯡꯅ ꯂꯥꯛꯂꯤꯕꯁꯤꯕꯣ? ꯅꯈꯣꯏꯒꯤ ꯁ꯭ꯀꯨꯜꯒꯤ ꯀꯣꯂꯦꯖ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯇꯥꯔꯕ ꯀꯥꯟꯗ ꯈꯛꯇꯪ ꯊꯥꯕ꯭ꯔꯥ ꯍꯥꯏꯕꯅꯤ?" ꯆꯤꯡꯈꯩꯅ ꯆꯩꯕꯗꯨꯗ ꯑꯏꯡꯕꯤꯅ, "ꯀꯔꯤꯅꯣ ꯇꯥꯆꯧ, ꯀꯣꯂꯦꯖ ꯀꯨꯝꯃꯛꯄꯕꯨ ꯉꯟꯇꯥꯅ ꯑꯩꯒꯤ ꯁꯔꯨꯛ ꯀꯨꯝꯒꯦ ꯍꯥꯏꯕ ꯌꯥꯕ ꯅꯠꯇꯦ." ꯑꯁꯨꯝꯅ ꯑꯏꯡꯕꯤ ꯑꯃꯗꯤ ꯃꯕꯨꯡ ꯆꯤꯡꯈꯩ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯗꯨꯅ ꯈꯟꯅꯔꯛꯄꯗ ꯆꯤꯡꯈꯩꯅ ꯁꯥꯎꯗꯨꯅ ꯑꯏꯡꯕꯤꯕꯨ ꯌꯥꯝꯅ ꯆꯩꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯏꯡꯕꯤ ꯃꯕꯨꯡ ꯇꯥꯛꯂꯝꯗꯅ ꯑꯏꯡꯕꯤꯗꯣ ꯁꯥꯎꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯂꯥꯛꯂꯦ꯫ ꯑꯏꯡꯕꯤꯅ ꯂꯥꯛꯄꯗꯨꯗ ꯇꯟꯖꯥ ꯆꯥꯔꯤꯗꯨꯅ ꯈꯥꯕ ꯍꯣꯏꯒꯤ ꯀꯥꯡꯕꯨꯗꯣ ꯍꯦꯛ ꯊꯦꯡꯅꯔꯦ꯫ ꯈꯥꯕ ꯍꯣꯏꯒꯤ ꯀꯥꯡꯕꯨꯁꯤ ꯑꯏꯡꯕꯤ ꯍꯣꯏꯒ ꯀꯣꯂꯦꯖꯇ ꯄꯨꯜꯂꯤ꯫ ꯉꯥꯎꯔꯦ ꯉꯥꯎꯃꯤꯟꯅꯕ, ꯂꯥꯡꯂꯦ ꯂꯥꯡꯃꯤꯟꯅꯕ ꯃꯈꯣꯏꯒꯤ ꯀ꯭ꯂꯥꯁꯀꯤ ꯃꯃꯥꯟꯅꯕ ꯉꯥꯛꯇꯅꯤ꯫ ꯈꯥꯕ ꯍꯣꯏ ꯊꯦꯡꯅꯕ ꯑꯗꯨꯗ ꯑꯏꯡꯕꯤꯅ ꯈꯥꯕꯕꯨ ꯀꯧꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯥꯕꯅ, "ꯑꯦ, ꯑꯏꯡꯕꯤꯅꯤꯅꯦ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯈꯥꯕ, ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯔꯣꯀꯤ, ꯍꯦꯝꯕ, ꯃꯅꯤꯆꯥꯟ ꯃꯈꯣꯏ ꯃꯌꯥꯝꯗꯣ ꯄꯨꯟꯅ ꯂꯥꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯥꯕꯅ, "ꯑꯏꯡꯕꯤ, ꯀꯩꯗꯧꯔꯦ? ꯅꯪ ꯀꯣꯂꯦꯖ ꯍꯟꯅꯦꯅ ꯍꯟꯈ꯭ꯔꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯍꯣꯕꯦ ꯍꯣꯕꯦ ꯑꯃꯨꯛ ꯂꯥꯛꯂꯤꯁꯤꯅ ꯀꯩꯗꯧꯔꯒꯦ? ꯀꯔꯤ ꯇꯥꯍꯧꯔꯒꯦꯕ?" ꯃꯇꯝ ꯑꯗꯨꯗ ꯑꯏꯡꯕꯤꯅ, "ꯑꯁ, ꯀꯗꯥꯏꯗꯒꯤ ꯇꯥꯍꯧꯕꯅꯣꯗ, ꯑꯩꯅꯦ ꯌꯨꯝꯗꯒꯤ ꯁꯥꯎꯅꯔꯒ ꯊꯣꯛꯂꯛꯂꯤꯕꯅꯤ꯫ ꯃꯇꯝ ꯈꯔꯗꯤ ꯌꯨꯝꯗ ꯍꯟꯖꯤꯜꯂꯨꯏ꯫ ꯑꯩꯈꯣꯏꯒꯤ ꯇꯥꯆꯧꯁꯦ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯏ, ꯊꯥꯏꯅꯒꯤ ꯃꯤ ꯌꯥꯝ ꯃꯥꯜꯂꯤ꯫ ꯃꯥ ꯈꯔ ꯈꯪꯍꯟꯗꯕ ꯌꯥꯔꯣꯏꯗꯧꯔꯤ." "ꯑꯦꯔꯥ, ꯑꯗꯨꯒꯤꯗꯤ ꯊꯣꯏꯗꯣꯛꯇꯦꯗ, ꯑꯩꯈꯣꯏꯒꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯔ ꯂꯣꯏꯔꯦ ꯀꯩꯅꯣ." "ꯅꯠꯇꯦꯅꯦ, ꯅꯣꯏꯒꯤ ꯇꯥꯆꯧꯗꯨꯕꯨ ꯅꯉꯣꯟꯗꯒ ꯐꯨꯕ꯭ꯔꯣ?" "ꯑꯗꯨꯕꯨꯗꯤ ꯐꯨꯗꯦꯗ." "ꯁꯦ, ꯑꯗꯨꯅꯦꯕ, ꯅꯉꯣꯟꯗꯒ ꯐꯨꯔꯗꯤꯕꯀꯣ, ꯑꯩꯈꯣꯏ ꯂꯩꯔꯤꯁꯤ ꯎꯗ꯭ꯔꯣ, ꯑꯩꯈꯣꯏꯅ ꯇꯧꯒꯗꯧꯅꯤ." ꯑꯁꯨꯝꯅ ꯈꯥꯕꯅ ꯑꯏꯡꯕꯤꯗ, "ꯐꯔꯦ ꯑꯗꯨꯗꯤ ꯆꯠꯁꯤꯜꯂꯛꯑꯣ, ꯀꯗꯥꯏꯗꯅꯣꯃ ꯂꯩꯔꯨꯔꯁꯤ" ꯍꯥꯏꯗꯨꯅ ꯑꯏꯡꯕꯤꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯏꯡꯕꯤꯗꯣ ꯈꯥꯕꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒ ꯄꯨꯟꯅ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯂꯤ꯫ ꯈꯥꯕꯅ ꯑꯏꯡꯕꯤꯕꯨ ꯅꯤꯁꯥ ꯄꯤꯖꯗꯨꯅ ꯃꯈꯣꯏ ꯉꯥꯎꯕ ꯌꯥꯕꯁꯨ ꯂꯥꯡꯂꯦ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯃꯕꯨꯡ ꯆꯤꯡꯈꯩꯅ ꯃꯆꯟꯅꯨꯄꯤꯗꯣ ꯉꯁꯥꯏ ꯁꯥꯎꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯆꯩꯈ꯭ꯔꯤ꯫ ꯃꯗꯨꯗꯒꯤ ꯑꯉꯥꯡꯗꯣ ꯊꯤꯕ ꯈꯪꯈꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏ ꯍꯧꯗꯨꯅ ꯊꯤꯔꯤ꯫ ꯐꯪꯕ ꯀꯧꯕ ꯂꯩꯇ꯭ꯔꯕꯗꯨꯗ ꯆꯤꯡꯈꯩ ꯊꯦꯡꯁꯨ ꯊꯦꯡꯖꯤꯜꯂꯛꯂꯕꯗꯨꯗ ꯃꯍꯥꯛꯇꯤ ꯃꯊꯥ ꯁꯥꯅ ꯀꯔꯤ ꯑꯃꯠꯇ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯈꯪꯗꯅ ꯃꯆꯟꯅꯨꯄꯤꯕꯨ ꯀꯗꯥꯏꯗ ꯂꯩꯔꯝꯒꯗꯒꯦ ꯍꯥꯏꯗꯨꯅ ꯃꯥꯡꯒꯣꯜ ꯎꯀꯣꯛꯇꯦꯟ ꯑꯗꯨꯗ ꯉꯥꯗꯨꯅ ꯋꯥꯈꯜ ꯇꯧꯗꯨꯅ ꯐꯝꯂꯒ ꯂꯩꯔꯤ꯫
Nakal amadana khabana ayingbibu pije pithak tawduna ngawbo yaba ngawhalli madugi matung mukhoi mayamdo wa ama khanari ayingbise mabung khatani leiriba makhoi gi sagai natai mari mata kana amata su leitrabani maramaduna mahaku aikoina sijinaba yaba sijinaraga hatoktulo langthokhibada kana amata khangadab nati karam tawsige haiduna wa tanarakpada makhoi apambadumak tawraga loisan khrasi haiduna lepnari nakala madana kamdauri singkhai mangol ukokten aduda ngaraga phamlaga leiriba si numidangi pung ama henjalaklabani matamaduda mahak do ngahak uiruri matamaduda machanupi ayingbido thonga lomdagi masam mana ifa afa phimu setuna parap parap changchilai matamaduda singkhaina hai nang lakdabra ha nang ngasai kadai jaluge lao imung chango matam aduta ayingbido mapi oro tapa makhai kapladuna mabung singkhai da yenglaga ai sagama lami cha khite pijau haiduna makudo tingthori matam aduta singkhaina hai kaidobugi no ha imung da changa charo silo ai sune cha ka amata thongjibani nang laklaga sagedana lao sangsi lao asumna ayingbigi manakta singkhai changselubada ayingbido mamai handuna adum chatkri matamar singkhaina ayingbibu kanna kauhori aduna mahana kauringai mahak mikap khangthok thoroklei unwai mukchiklaba ahingi matamni thabal sumyengna phari matamaruda singkhaina karino aigi manglana dubu karino isenupi ado yamna wana urami chak chage haiduna makhusu timthoklami masam mana ifa phaba makai mabung ngai ki marakta karino mana laklam nuibuduba asumna singkhai pakhatpa asum henkalakpadagi masanupi do thirugaduri bani haiduna phamlaga lerambadagi mahaugalakle aduga mahak thonga lomda thokhinaba torokpada makoigi yumgi akoibada makusing khongli matamadu singkhai tarokliba u mangoladda mahak hena mi pairakle masanupi do khudong thiba nangramlagani haiduna mabuk ningda bi pairakli masigi matung nakal amadana kamdauri khabagi kangbu mayamaduna womsillaga khabada ai siri kuya thamba yaroi aduna losinkinaba tawsi khabana era ma bomuk thangdok thangjin tawna tawba hongde chalo asigi mamangda chiliba turiyendo adada thalang thakrasi adum na hairakpaduda makhoi hoi haiduna ayingbigi thawai yaudhraba hakchang polang ado khabagi khongloi oiriba roki hemba manichan makhoi mayam tawduna mahaku thangduna poraklei achikpa ahingi matam oibana misik mirau khol tadraba matam nina kana amatana makhoni tawribado khanghodri uhodri ngodon thakta ngaliba thaja mahaknadi mayak seng uhodribani asamna tawduna hauji khabana ayingbibu turel aduda langthakri masigi matung khabo hoigi kangbu ato adum hairang chatkri mamai ga do khro kholaga asumna tawduna matamti asum haukibana no ngapum tarokle haujik matamasi phawbada chingkhai do koichat chatuna thiba leptri machanupi ayingbibu machanupi gi mamanabi thadoi jinglembi amadi mangalaibi singi mayumda chattuna hangba yabasu hanglurabani paw phaunabra haiduna adubu makoina khangi kawik hairakidrei asomna nongodumak ngankhri singkhai thiba yaba thirabasu phangdrabaduda mahak mayum lomda ma halakli kanaga tanasige kanaga hangsige haiduna makoigi lekai gi mi singna police ta pawm tang pisira haiduna hai adubu kharana ngaikho chen chongba toromba sumayai aduna ngahaktang di yengkhisi haiduna makhoi singdo tumin lainari nakal amadana kamdauri somda miyoi khara turelda irujaba lako matamda nupi amagi asiba hakchang tauthara e haiduna mayamdo marang yengnari madugi matung police ta paw piduna khanghankhri police khudakta mafam maduda laktuna yengselari
ꯃꯇꯧ ꯑꯁꯨꯝꯅ SI ꯅꯤꯡꯊꯦꯝꯅ ꯇꯧꯔꯤꯕ ꯊꯣꯛꯂꯤꯕꯁꯤꯡ ꯑꯗꯨꯕꯨ ꯀꯔꯤ ꯀꯝꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯕ ꯃꯇꯨꯡ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯄꯨꯂꯤꯁꯅ ꯄꯨꯈꯠꯈ꯭ꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛ ꯆꯤꯡꯈꯩꯅ ꯃꯍꯥꯛꯀꯤ ꯃꯆꯟꯅꯨꯄꯤ ꯃꯥꯡꯈꯤꯕꯒꯤ ꯄꯨꯂꯤꯁꯇ ꯀꯝꯄ꯭ꯂꯦꯟ ꯇꯧꯕ ꯂꯥꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯦꯝ ꯍꯥꯏꯕꯗꯤ ꯄꯨꯂꯤꯁ ꯅꯤꯡꯊꯦꯝꯒ ꯊꯦꯡꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯤꯡꯈꯩꯅ ꯃꯆꯟꯅꯨꯄꯤ ꯃꯥꯡꯈꯤꯕꯒꯤ ꯀꯝꯄ꯭ꯂꯦꯟ ꯑꯃ ꯏꯕ ꯂꯥꯛꯄ ꯑꯗꯨꯗ ꯄꯨꯂꯤꯁ ꯅꯤꯡꯊꯦꯝꯅ ꯅꯪꯒꯤ ꯅꯆꯟꯅꯨꯄꯤꯗꯨ ꯃꯁꯤꯔꯥ ꯍꯥꯏꯗꯨꯅ ꯐꯣꯇꯣ ꯑꯃ ꯎꯠꯂꯤ꯫ ꯐꯣꯇꯣ ꯑꯗꯨ ꯎꯠꯄꯗꯨꯗ ꯆꯤꯡꯈꯩꯅ ꯍꯣꯏ ꯃꯥꯅꯤ ꯁꯥꯔ, ꯁꯥꯔꯗꯤ ꯀꯝꯗꯧꯅ ꯐꯣꯇꯣ ꯑꯁꯤ? ꯑꯁꯨꯝꯅ ꯍꯪꯂꯛꯄꯗ ꯅꯤꯡꯊꯦꯝꯅ ꯃꯍꯥꯛꯀꯤ ꯃꯆꯟꯅꯨꯄꯤꯗꯣ ꯉꯁꯤ ꯇꯨꯔꯦꯜꯗ ꯇꯥꯎꯊꯔꯛꯏ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯑꯣꯝꯁꯤꯟꯅꯔꯒ ꯂꯩꯔꯝꯕꯗꯒꯤ ꯄꯨꯂꯤꯁ ꯀꯧꯔꯛꯇꯨꯅ ꯌꯦꯡꯍꯜꯂꯨꯕꯗ ꯃꯍꯥꯛ ꯑꯣꯏꯔꯝꯕꯅꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯇꯝꯂꯤ꯫ ꯃꯗꯨ ꯇꯥꯕꯗ ꯆꯤꯡꯈꯩꯗꯤ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯤ꯫ ꯀꯔꯤꯅꯣ ꯇꯥꯔꯤꯕ ꯄꯥꯎ ꯑꯁꯤꯕꯨ ꯍꯥꯏꯗꯨꯅ ꯆꯤꯡꯈꯩꯗꯤ ꯃꯪꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯪꯗ ꯎꯈꯤꯕꯁꯤꯡ ꯑꯗꯨꯒ ꯇꯥꯔꯤꯕ ꯄꯥꯎꯁꯤꯡ ꯑꯁꯤꯒ ꯃꯍꯥꯛꯇꯤ ꯀꯪꯉꯥꯎꯅꯔꯤ꯫ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯆꯟꯅꯨꯄꯤ ꯍꯥꯠꯂꯤꯕ ꯃꯤꯍꯥꯠꯄꯁꯤꯡ ꯑꯗꯣ ꯑꯊꯨꯕ ꯃꯇꯝꯗ ꯊꯤꯗꯣꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯀꯞꯇꯨꯅ ꯍꯥꯏꯖꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯄꯨꯂꯤꯁ ꯅꯤꯡꯊꯦꯝꯅꯁꯨ ꯃꯍꯥꯛꯀꯤ ꯃꯆꯟꯅꯨꯄꯤ ꯍꯥꯏꯕꯗꯤ ꯆꯤꯡꯈꯩꯒꯤ ꯃꯆꯟꯅꯨꯄꯤ ꯍꯥꯠꯂꯤꯕ ꯃꯤꯍꯥꯠꯄꯁꯤꯡ ꯑꯗꯣ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯊꯨꯕ ꯃꯇꯝꯗ ꯄꯨꯊꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯊꯥꯖꯕ ꯄꯤꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯔꯕꯒꯤꯗꯤ ꯀꯅꯥꯅꯕꯨ ꯃꯤꯆꯪ ꯂꯩꯕꯤꯒꯅꯤ? ꯋꯥꯀꯠ ꯃꯤꯐꯝ ꯙꯔꯅꯥ ꯀꯌꯥ ꯐꯝꯗꯨꯅ ꯔꯦꯂꯤ ꯀꯌꯥ ꯆꯠꯈꯤ꯫ ꯑꯗꯨꯕꯨ ꯇꯞꯅ ꯇꯞꯅ ꯑꯗꯨꯝ ꯏꯪꯊꯈꯤꯕꯅ ꯃꯃꯩꯊꯪꯗ ꯑꯏꯪꯕꯤꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯗ ꯇꯥꯈꯤ꯫ ꯆꯤꯡꯈꯩ ꯃꯆꯟꯅꯨꯄꯤꯕꯨ ꯀꯅꯥꯅ ꯍꯥꯠꯂꯤꯕ ꯖꯥꯠꯅꯣ ꯍꯥꯏꯕꯗꯣ ꯌꯥꯝꯅ ꯈꯪꯅꯤꯡꯅ ꯂꯥꯡꯇꯛꯅꯅ ꯆꯤꯡꯅꯅ ꯂꯩꯈꯤ꯫ ꯃꯆꯟꯅꯨꯄꯤ ꯍꯥꯠꯈꯤꯕꯒꯤ ꯃꯤꯍꯥꯠꯄ ꯄꯨꯊꯣꯛꯎ ꯍꯥꯏꯗꯨꯅ ꯂꯥꯎ ꯈꯣꯡꯈꯤꯕ ꯄꯨꯝꯅꯃꯛ ꯑꯗꯣ ꯀꯅꯥ ꯑꯃꯠꯇꯅ ꯇꯥꯕꯤꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯊꯥ ꯑꯃ ꯑꯅꯤ ꯍꯧꯈ꯭ꯔꯤ꯫ ꯈꯥꯕ, ꯔꯣꯀꯤ, ꯍꯦꯝꯕ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯔꯨꯞꯁꯤꯡꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯃꯍꯧꯁꯥꯒꯨꯝ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯤ꯫ ꯁꯣꯝꯗ ꯀꯝꯗꯧꯔꯤ? ꯆꯤꯡꯈꯩ ꯃꯍꯥꯛꯀꯤ ꯈꯨꯜ ꯑꯗꯨꯗ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯅꯣꯝꯗꯨꯅ ꯂꯩꯖꯕ ꯑꯏꯪꯕꯤꯒꯤ ꯃꯕꯨꯡ ꯆꯤꯡꯈꯩꯒꯁꯨ ꯈꯪꯅꯕ ꯊꯣꯏꯕ ꯀꯧꯕ ꯅꯨꯄꯥ ꯑꯃꯁꯨ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯒꯤ ꯆꯤꯗꯥꯏ ꯈꯔ ꯍꯦꯟꯗꯣꯛꯂꯒ ꯃꯍꯥꯛꯀꯤ ꯐꯥꯝ ꯑꯃ ꯂꯩ꯫ ꯍꯥꯏꯔꯤꯕ ꯐꯥꯝ ꯑꯗꯨ ꯁꯦꯟꯅꯗꯨꯅ ꯑꯍꯤꯡ ꯂꯦꯛ ꯆꯥꯗꯨꯅ ꯑꯗꯨꯃꯛ ꯂꯩꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯐꯥꯝ ꯑꯁꯤ ꯃꯍꯥꯛꯀ ꯂꯧꯇꯥꯏꯅꯕ ꯐꯥꯝ ꯀꯌా ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯂꯧꯇꯥꯏꯅꯔꯤꯕ ꯐꯥꯝꯁꯤꯡ ꯑꯁꯤꯒꯤ ꯃꯄꯨꯁꯤꯡ ꯑꯁꯦ ꯏꯅꯥꯛ ꯈꯨꯟꯕ ꯄꯩꯁꯥ ꯄꯥꯏꯕ ꯏꯃꯨꯡꯒꯤ ꯃꯤ ꯉꯥꯛꯇꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯊꯣꯏꯕꯗꯣ ꯃꯍꯥꯛꯀꯤ ꯐꯥꯝꯗ ꯉꯥ ꯃꯌꯥꯝ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯑꯔꯥꯞꯄꯗ ꯒꯥꯔꯤ ꯑꯅꯤ ꯊꯧꯔꯛꯇꯨꯅ ꯀꯅꯥꯅꯣ ꯈꯔ ꯂꯥꯛꯂꯤꯕꯗꯣ ꯊꯣꯏꯕꯅ ꯎꯔꯤ꯫ ꯂꯥꯛꯂꯤꯕꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯈꯥꯕ, ꯔꯣꯀꯤ, ꯍꯦꯝꯕ, ꯃꯅꯤꯆꯥꯟ ꯑꯃꯗꯤ ꯆꯤꯡꯈꯩꯒꯤ ꯃꯆꯟꯅꯨꯄꯤ ꯑꯏꯪꯕꯤꯒꯤ ꯃꯃꯥꯟꯅꯕꯤ ꯊꯥꯗꯣꯏꯕꯤ, ꯆꯤꯡꯂꯦꯝꯕꯤ ꯑꯃꯗꯤ ꯃꯉꯥꯜꯂꯩꯕꯤ ꯃꯈꯣꯏ ꯑꯁꯤꯅꯤ꯫ ꯃꯈꯣꯏ ꯃꯌꯥꯝ ꯑꯃ ꯂꯥꯛꯂꯤꯕꯗꯣ ꯊꯣꯏꯕꯅ ꯑꯆꯧ ꯑꯁꯥꯡ ꯃꯊꯛꯇꯒꯤ ꯂꯥꯛꯄ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯔꯤꯕ ꯐꯥꯝꯁꯤꯡꯁꯤꯒꯤ ꯌꯨꯝ ꯑꯁꯤꯗ ꯁꯥꯟꯅꯩ ꯌꯨꯅꯩꯒꯗꯧꯔꯤꯕꯅꯤꯅꯦ꯫ ꯃꯁꯤ ꯆꯪꯁꯤꯜꯂꯒ ꯀꯨꯝꯍꯩꯗꯨꯝ ꯌꯦꯡꯉꯨꯈꯤꯒꯦꯗ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯊꯣꯏꯕꯗꯣ ꯇꯨꯃꯤꯟꯅ ꯂꯥꯛꯂꯒ ꯐꯥꯝ ꯑꯗꯨꯒꯤ ꯁꯪ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯅꯥꯀꯜꯗ ꯐꯝꯂꯒ ꯂꯨꯝꯂꯒ ꯃꯍꯥꯛꯁꯨ ꯂꯩꯔꯤ꯫ ꯀꯔꯤꯅꯣ ꯃꯈꯣꯏꯅ ꯇꯧꯗꯣꯔꯤꯕꯁꯦ ꯍꯥꯏꯗꯨꯅ, ꯐꯠꯇꯕ ꯊꯕꯛꯀ ꯇꯧꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯈꯥꯕ, ꯔꯣꯀꯤ ꯍꯣꯏ ꯃꯣꯏ ꯃꯌꯥꯝꯗꯣ ꯌꯨ ꯊꯛꯇꯨꯅ ꯁꯥ ꯆꯥꯗꯨꯅ ꯉꯥꯎꯗꯨꯅ ꯐꯩꯗꯨꯅ ꯏꯁꯩ ꯅꯣꯡꯃꯥꯏ ꯊꯥꯗꯨꯅ ꯂꯥꯡꯕ ꯍꯧꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯊꯤꯟꯕ ꯂꯥꯡꯕ ꯀꯌꯥ ꯑꯃ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯊꯣꯏꯕꯗꯣ ꯑꯉꯛꯄ ꯋꯥꯐꯝ ꯑꯃ ꯇꯥꯔꯛꯂꯤ꯫ ꯃꯗꯨꯗꯤ ꯈꯥꯕ, ꯔꯣꯀꯤ ꯑꯃꯗꯤ ꯃꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯑꯏꯪꯕꯤꯕꯨ ꯃꯈꯣꯏꯅ ꯂꯣꯏꯁꯤꯟꯈꯤꯕꯅꯤ ꯍꯥꯏꯕꯅꯆꯤꯡꯕꯒꯤ ꯋꯥꯔꯤꯁꯤꯡ ꯃꯊꯪ ꯑꯃꯅ ꯍꯥꯏꯗꯣꯛꯅꯔꯛꯄꯗꯒꯤ ꯑꯁꯨꯝ ꯈꯪꯅꯔꯛꯂꯤ꯫ ꯑꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤꯅ ꯑꯏꯪꯕꯤꯕꯨ ꯂꯣꯏꯁꯤꯟꯈ꯭ꯔꯤꯕꯁꯤ ꯀꯅꯥ ꯂꯩꯇꯕ ꯃꯤꯑꯣꯏꯅꯤ ꯈꯟꯗꯨꯅ ꯂꯣꯏꯁꯤꯟꯈ꯭ꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯀꯅꯥꯅ ꯀꯩꯗꯧꯕ ꯉꯝꯕꯒꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯅꯥꯄꯜ ꯇꯧꯅ ꯉꯥꯡꯅ ꯁꯛꯅꯔꯤꯕꯗꯣ ꯊꯣꯏꯕꯅꯁꯨ ꯂꯣꯏꯅꯃꯛ ꯇꯥꯔꯤ꯫
ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯊꯣꯏꯕꯗꯣ ꯊꯤꯟꯊꯗꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯅꯥ ꯈꯪꯍꯟꯗꯅ ꯇꯨꯃꯤꯟꯅ ꯂꯥꯛꯂꯤ ꯑꯗꯨꯒ ꯆꯤꯡꯈꯩꯒꯤ ꯃꯅꯥꯛ ꯇꯝꯅ ꯃꯍꯥꯛ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯆꯤꯡꯈꯩꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ आदा फार्म साना युनई हौरिबा मियोइसिंग अदुना हाइनाबा वारिसिंग लोइनमक सिंखैदे तमली इयाम्बा अई इना मकना ताहौरबनी मखोइगी आ अरापदगे लाकवा मखोइसिंग अदुना अयिंबिबु मखोइना लुसिनखिबनी अदुगा अहिंग अदुदा इसिंग लंथरंबनी हाइदना मखोइना वारि छानबदो अई लोइनमक ताहौरबनी मखोइसिंगदो निशा साबा फत्तबा ngakdani अदुगा यारोक हौरिबा नुपी मचा मयामदुसु अखोइगी अयिंबिगी ममानबी ngakdani मखोइ मसेम लौतुनरगा हाटपा सोयदना ओइरमगदि याम्बा ओ मखोइ मयामना अखोइबु कनासु लैति हाइदना अदुमने हेक तौखिबा हाय नंग लौताइ नरिबदुदी मथक्की इम्फालगी कांगु नत्रने मानि याम्बा अदुबु मखोइ मसक ममिंगदी खंगदी थिदुकचरुरा नंगना हाइद्रबसु अइना थिदुकदबा लैरि आई पुलिस चत्तुन मदो हाइजरुगी याम्बा पुलिसना खंख्रबदी मखोइदी कहिउ तौबा ngамoi अचौ असांगी मचा मसु ngakतनिना इयाम्बदो वइना वनसलकनी अदुसु जुमि आई मवोंग अमा येंगी अइना हाना थिदोके अदुगा पुलिसता अमु हाइबा कइनोमा तौदबा यारारोय मखोइ अइना कैदोरपगे येंगो असुमना वारी वाताई सानरगा लैरंबदगी थोइबसु चलगे हाइदुना चटख्री महाक फामदगी कुमद्री युमना कारक्तबसु कुइरे हाइदुना युम संगदुना युंगी ममा मपा लैरिबसिंग अदुगा वारी वाताई सानदुना लैख्री सोमदना कमदौरी खाबा रोकी अमति हेम्बा मखोइ ममानबा अमति अयिंगी ममानबिसिंग अदुसु मथंग नुमिदांग वाइरम फावबा ngauduna leithokलबा मतुंग मयुम लोइना मखनख्री असमना तौदुना ममानबिसिंग मथंग लोइना मखनख्रबदा चिंगलेंबिरी मयुमदा हल्लु हाइबा याद्रि मदुदिदुदा खाबना कैदरोगी चिंगलेंबी नंग युमदा थिनबिरमगे हाइबने मतमरु चिंगलेंबिना अस आई सुमाइना ngaurगा संगलदी युमगी मिसिंगना फुबदा आई हिंगरोइबा अदुना आई ngौबसि फरगा संगीबा खाबा रोकी अमदि मखोइ ममानबसिंग दो येंगनै अयिंबी हाटखिबगी निशा कांगदुन लैरिङै चिंगलेंबिना असुमना हाइजलकपासिदा मखोइ अयिंबदे तौखिबा अदुगा चप मानना थबगसे पांथोकपा यारगनि हाइदुना मखोइदी हराउरी मदुदा हेम्बरा फरेसे चिंगलेंबी नंगना हाइबसुमि नंगी सिगी फिबमदिदा चंगुरदिने कराइदगिनो कनागा पुल्लै याइदना मथंग हांगनरकपदा अखोइगा लोइ चोपनिसे अदुगी सरुपुदिने निशा हनबा गाइरगने अखोइ थिनबिरगे नत्र रोकिए नत्रने खाबा माने अखोइना थिनबिगदौरिबनि तुरेंदा नत्ते युमदा असुमना मखोइदी हराव वारी वताई सानरी असुमना चिंगलेंबिना हंजलक्तबासिदा नकल अमदना चिंगलेंबिगी ममा मपा अमदी मखोइगी मरी मतासिंग कोइचत चतुना थीबा हौरक्लै महाका पुनखिबा मिसिंग कनानो हाइदुना थिरक्ली अदुबु कनागा पुनखि हाइबसे कनामतना खंगहौद्रै निंगथेमसु यामना कन्ना महाकी मचनुपी थोपी चिंगलेंबिबु कन्ना थीरी चिंगलेंबिसे पुलिस निंगथेमगी महाकी हेक पुमनबा मचनमक्ति नत्ति मखोइगी मरी मतागी मचनुपी सिंगनी अदुबु थीदबा यादे हाइदुना कराइदबु लैरमगदुरिबनो हाइदुना महाकसु अहिंग चुप्पा कोइथी थीखी असुमना मतम मदु हौख्रबदा मथंगी नोंग अलगलबा अदुदा थोइबसु ngarangdi farm thadoklambanina kaidoromgदबनो खंगदि हाइदुना मम्मिङै nganta mahaki farm दोइना लाक्ले ngasidi mahak yum दोइना लैरगे हाइदुना yum दोइना लेखिबनि महाना farm द कुमलकपददि ngarang sanai yunai khiba farm madomda hek yengselluरे matam maduda farm gi sang lairiba adugi hek mamangda karino ama taraga lairibado thoibana uri madu ubada thoibana karino ne asile just tari minute ne mari ne asomna haraga thoibado sangselai
ꯂꯥꯞꯇꯛꯅ ꯌꯦꯡꯂꯨꯕꯗ ꯅꯨꯄꯤꯅꯤ ꯍꯥꯏꯕꯁꯦ ꯈꯪꯕꯗꯒꯤ ꯃꯍꯥꯛ ꯌꯨꯝꯂꯣꯝꯗ ꯄꯔꯞ ꯂꯥꯛꯂꯦ ꯑꯗꯨꯒ ꯐꯥꯝꯗ ꯅꯨꯄꯤ ꯑꯃ ꯇꯥꯔꯒ ꯂꯩꯍꯧꯔꯦ ꯍꯥꯏꯕꯗꯒꯤ ꯃꯌꯥꯝ ꯃꯊꯪ ꯂꯥꯛꯇꯨꯅ ꯌꯦꯡꯅꯔꯤ ꯑꯁꯨꯝꯅ ꯌꯦꯡꯂꯛꯄꯗꯗꯤ ꯈꯪꯂꯦ ꯍꯧꯖꯤꯛ ꯁꯤꯔꯝꯂꯤꯕ ꯅꯨꯄꯤ ꯑꯁꯦ ꯆꯤꯡꯂꯦꯝꯕꯤꯅꯤ ꯍꯥꯏꯕꯁꯤ ꯃꯁꯤꯗꯒꯤ ꯃꯌꯥꯝꯅ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯈꯤ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯦꯝꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯦ ꯅꯤꯡꯊꯦꯝꯅ ꯂꯥꯛꯇꯨꯅ ꯌꯦꯡꯁꯜꯂꯨꯕꯗ ꯃꯍꯥꯛꯀꯤ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯉꯔꯥꯡꯗꯒꯤ ꯊꯤꯅꯔꯤꯕꯤ ꯑꯌꯤꯡꯕꯤꯒꯤ ꯃꯃꯥꯟꯅꯕꯤ ꯆꯤꯡꯂꯦꯝꯕꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ ꯃꯍꯥꯛꯀꯤ ꯃꯆꯟꯅꯨꯄꯤ ꯑꯣꯏꯔꯝꯕ ꯑꯁꯤꯗ ꯅꯤꯡꯊꯦꯝꯗꯣ ꯌꯥꯝꯅ ꯁꯥꯎꯅꯤꯡꯈꯤ ꯍꯧꯖꯤꯛ ꯑꯌꯤꯡꯕꯤ ꯍꯥꯠꯈꯤꯕꯒꯤ ꯃꯤꯍꯥꯠꯄ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯊꯤꯒꯠꯂꯤꯉꯩ ꯃꯆꯟꯅꯨꯄꯤꯁꯨ ꯍꯥꯠꯆꯜꯂꯛꯄ ꯑꯁꯤꯗ ꯃꯍꯥꯛꯇꯤ ꯀꯅꯥꯅ ꯑꯣꯏꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯈꯪꯅꯤꯡꯕꯅ ꯂꯥꯡꯇꯛꯅꯔꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯆꯤꯡꯂꯦꯝꯕꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯄꯨꯂꯤꯁꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯤ ꯅꯤꯡꯊꯦꯝꯗꯣ ꯌꯥꯝꯅ ꯃꯊꯥ ꯁꯥꯅ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁꯇ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯅꯤ ꯃꯇꯝ ꯑꯗꯨꯗ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯊꯣꯏꯕꯗꯣ ꯄꯔꯞ ꯂꯥꯛꯇꯨꯅ ꯆꯤꯡꯈꯩꯗ ꯍꯧꯖꯤꯛ ꯐꯥꯝꯗꯁꯨ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃ ꯂꯩꯔꯝꯂꯦ ꯃꯗꯣ ꯉꯔꯥꯡ ꯁꯥꯟꯅꯩ ꯌꯨꯅꯩꯈꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯍꯥꯠꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯄꯨꯂꯤꯁꯇ ꯑꯃꯨꯛꯇꯪ ꯍꯥꯏꯔꯨꯁꯤ ꯍꯥꯏꯕꯗꯒꯤ ꯆꯤꯡꯈꯩ ꯑꯃꯗꯤ ꯊꯣꯏꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯇꯨꯅ ꯅꯤꯡꯊꯦꯝꯒ ꯎꯅꯔꯦ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯦꯝꯗꯤ ꯌꯥꯝꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯌꯥꯝꯅ ꯁꯥꯎꯅꯤꯡꯅ ꯂꯩꯔꯝꯂꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯆꯤꯡꯈꯩꯅ ꯁꯥꯔ ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯤꯕꯁꯤ ꯋꯥꯐꯝ ꯈꯔꯒꯤꯅꯤ ꯑꯩꯈꯣꯏꯒꯤ ꯏꯆꯟꯅꯨꯄꯤꯗꯨꯒꯤ ꯃꯇꯥꯡꯗꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯤꯡꯊꯦꯝꯅ ꯑꯩꯈꯣꯏꯁꯨ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯊꯤꯕ ꯌꯥꯕꯗꯤ ꯊꯤꯔꯤꯗꯅ ꯃꯗꯨꯗ ꯅꯈꯣꯏꯅ ꯉꯥꯏꯇꯪ ꯂꯥꯛꯂꯒ ꯑꯩꯈꯣꯏꯗ ꯑꯌꯦꯠꯄ ꯄꯤꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯅꯪꯒꯤ ꯅꯆꯟꯅꯨꯄꯤꯗꯣ ꯃꯤꯅ ꯍꯥꯠꯂꯝꯂꯦꯗꯅ ꯑꯩꯈꯣꯏꯒꯤ ꯏꯆꯟꯅꯨꯄꯤꯁꯨ ꯍꯥꯠꯂꯝꯂꯦꯗꯅ ꯃꯗꯨ ꯑꯩ ꯊꯤꯅꯕ ꯍꯣꯠꯅꯔꯤꯗꯅ ꯑꯁꯨꯝꯅ ꯅꯤꯡꯊꯦꯝ ꯇꯥꯏꯅꯐꯝ ꯈꯪꯗꯕꯗꯒꯤ ꯆꯤꯡꯈꯩꯗ ꯌꯥꯝꯅ ꯀꯟꯅ ꯈꯣꯟ ꯁꯤꯖꯤꯟꯅꯔꯛꯇꯨꯅ ꯆꯩꯔꯛꯄꯗꯨꯗ ꯆꯤꯡꯈꯩ ꯋꯥ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯝꯗ꯭ꯔꯦ ꯆꯤꯡꯈꯩꯅ ꯅꯤꯡꯊꯦꯝꯗ ꯍꯥꯏꯔꯝꯕ ꯍꯥꯏꯕꯕꯨ ꯏꯁꯥꯒꯤ ꯊꯕꯛꯇꯤ ꯏꯁꯥꯅ ꯇꯧꯖꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯈꯛꯇꯃꯛ ꯍꯥꯏꯔꯝꯂꯒ ꯆꯤꯡꯈꯩꯗꯣ ꯌꯥꯝꯅ ꯁꯥꯎꯅ ꯊꯣꯏꯕ ꯄꯨꯗꯨꯅ ꯆꯠꯈꯤ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯦꯝꯁꯨ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯍꯥꯏꯈ꯭ꯔꯤꯕꯁꯤꯡ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯃꯍꯥꯛꯁꯨ ꯃꯕꯨꯡ ꯑꯃꯅꯤ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤ ꯁꯤꯈꯤꯕ ꯃꯇꯝꯗ ꯑꯩꯅ ꯆꯥꯛꯂꯤꯕ ꯁꯥꯎꯅꯤꯡꯂꯤꯕ ꯑꯁꯤꯒꯨꯝꯅ ꯃꯉꯣꯟꯗꯁꯨ ꯁꯣꯏꯗꯅꯃꯛꯀꯤ ꯁꯥꯎꯅꯤꯡꯂꯝꯒꯅꯤ ꯆꯥꯛꯂꯝꯒꯅꯤ ꯑꯩꯅ ꯍꯥꯏꯈ꯭ꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯃꯊꯥ ꯁꯥꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯂꯩꯍꯧꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯆꯤꯡꯈꯩ ꯑꯃꯗꯤ ꯊꯣꯏꯕ ꯌꯨꯝ ꯌꯧꯔꯛꯇꯨꯅ ꯃꯥꯒꯤ ꯊꯕꯛ ꯇꯧꯅꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯗꯅ ꯈꯥꯕ ꯔꯣꯀꯤ ꯍꯦꯝꯕ ꯃꯅꯤꯆꯥꯟ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗꯤ ꯌꯥꯝꯅ ꯍꯔꯥꯎꯅꯤ ꯃꯈꯣꯏꯅ ꯇꯧꯕ ꯊꯕꯛꯇ ꯉꯁꯤ ꯐꯥꯎꯕꯗ ꯀꯅꯥ ꯑꯃꯠꯇꯅ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯐꯥꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁꯅꯁꯨ ꯐꯥꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯗꯤ ꯌꯥꯝꯅ ꯍꯔꯥꯎꯔꯤꯕꯅꯤ ꯆꯤꯡꯂꯦꯝꯕꯤ ꯂꯩꯈꯤꯗꯕꯒꯤ ꯑꯁꯤꯗ ꯃꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗꯤ ꯁꯥꯒꯩ ꯅꯥꯇꯩ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯍꯧꯔꯛꯇꯨꯅ ꯌꯥꯝꯅ ꯀꯟꯅ ꯏꯔꯥꯡ ꯍꯧꯈꯤ ꯋꯥꯀꯠ ꯃꯤꯐꯝ ꯙꯔꯅꯥ ꯔꯦꯂꯤꯅꯆꯤꯡꯕ ꯀꯌꯥ ꯆꯠꯈꯤ ꯑꯗꯨꯕꯨ ꯃꯁꯤꯗꯤ ꯇꯧꯐꯝ ꯊꯣꯛꯄꯅꯤ ꯃꯗꯨꯒꯤ ꯆꯞ ꯆꯥꯕ ꯄꯥꯎꯈꯨꯝꯗꯤ ꯀꯅꯥ ꯑꯃꯠꯇꯅ ꯐꯪꯈꯤꯕ ꯅꯠꯇꯦ ꯄꯩꯁꯥ ꯈꯔ ꯄꯤꯔꯒ ꯂꯣꯏꯁꯤꯟꯅꯈꯤꯕ ꯅꯠꯇ꯭ꯔꯒꯅ ꯇꯜꯂꯛꯇꯨꯅ ꯑꯗꯨꯃꯛ ꯇꯣꯛꯈꯤꯕꯅ ꯑꯌꯥꯝꯕ ꯉꯥꯛꯇꯅꯤ ꯑꯁꯤꯒꯨꯝꯂꯗꯅ ꯆꯤꯡꯂꯦꯝꯕꯤꯒꯤ ꯑꯌꯤꯡꯕꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤꯁꯨ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯆꯩ ꯍꯥꯏꯕꯗꯨ ꯉꯥꯏ ꯔꯦꯂꯤ ꯆꯠꯆꯩ ꯍꯥꯏꯕꯗꯨ ꯃꯉꯥꯏ ꯙꯔꯅꯥ ꯐꯝꯖꯩ ꯍꯥꯏꯕꯗꯨ ꯉꯥꯏ ꯑꯁꯨꯝ ꯏꯪꯊꯈꯤꯗꯨꯅ ꯆꯨꯞ ꯆꯥꯞꯇ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕ ꯉꯥꯛꯇꯅꯤ ꯃꯁꯤꯅꯤ ꯍꯧꯖꯤꯛ ꯇꯧꯅꯔꯤꯕꯁꯤ ꯑꯁꯨꯝꯅ ꯇꯧꯈꯤꯕ ꯑꯁꯤ ꯃꯤꯍꯥꯠꯄꯁꯤꯡ ꯃꯔꯥꯜ ꯂꯩꯔꯕꯁꯤꯡꯗꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤꯕꯅꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯆꯤꯡꯂꯦꯝꯕꯤꯒꯤꯁꯨ ꯇꯧꯐꯝ ꯊꯣꯛꯄꯁꯤꯡꯗꯤ ꯇꯧꯈꯤ ꯑꯗꯨꯕꯨ ꯊꯣꯏꯗꯣꯛꯅ ꯀꯥꯟꯅꯈꯤꯗꯦ ꯂꯥꯎ ꯈꯣꯡꯂꯤꯕꯁꯤꯡ ꯑꯗꯣ ꯀꯅꯥ ꯑꯃꯠꯇꯅ ꯇꯥꯕꯤꯈꯤꯗꯦ ꯑꯆꯧ ꯑꯁꯥꯡ ꯃꯟꯇ꯭ꯔꯤ ꯃꯟꯗꯣꯟ ꯐꯝꯅꯥꯏꯕꯁꯤꯡꯒꯤ ꯃꯅꯥꯗ ꯀꯔꯤꯃꯠꯇ ꯆꯪꯈꯤꯗꯦ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯣ ꯍꯧꯈ꯭ꯔꯦ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯗ ꯊꯣꯏꯕꯁꯨ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏ ꯃꯌꯥꯝꯗꯣ ꯋꯥ ꯉꯥꯡꯅꯔꯤꯕꯅꯤ ꯃꯈꯣꯏꯅ ꯑꯌꯤꯡꯕꯤ ꯂꯩꯈꯤꯗꯕ ꯑꯁꯤꯗ ꯊꯣꯏꯕꯅ ꯑꯌꯤꯡꯕꯤꯒꯤ ꯂꯃꯟ ꯈꯨꯝꯃꯟꯅꯕ ꯆꯠꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗꯣ ꯌꯥꯝꯅ ꯃꯤꯄꯥꯏꯅꯔꯤ ꯅꯥꯀꯜ ꯑꯃꯗꯅ ꯊꯣꯏꯕꯗꯤ ꯃꯍꯥꯛꯀꯤ ꯐꯥꯝꯒꯤ ꯆꯠꯇꯕ ꯌꯥꯗꯕ ꯇ꯭ꯔꯦꯅꯤꯡ ꯑꯃ ꯂꯩꯕꯗꯒꯤ ꯃꯍꯥꯛ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯃꯔꯤꯅꯤꯒꯤ ꯃꯇꯨꯡꯏꯟꯅ ꯆꯠꯂꯨꯕ ꯈꯛꯇꯅꯤ ꯅꯨꯃꯤꯠꯇꯣ ꯃꯍꯥꯛꯀꯤ ꯇ꯭ꯔꯦꯅꯤꯡ ꯑꯗꯨ ꯂꯣꯏꯔꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯑꯃꯨꯛ ꯍꯜꯂꯛꯄꯅꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯍꯜꯂꯛꯄꯗ ꯈꯥꯕꯒꯤ ꯃꯃꯥꯟꯅꯕ ꯃꯅꯤꯆꯥꯟꯗꯣ ꯃꯍꯥꯛꯅ ꯅꯨꯄꯤ ꯑꯃꯕꯨ ꯍꯥꯠꯀꯗꯕꯒꯤ ꯇꯥꯟꯅꯔꯛꯂꯤ ꯃꯍꯥꯛꯅꯁꯨ ꯅꯨꯄꯤ ꯑꯗꯣ ꯀꯣꯏꯔꯕ ꯃꯇꯨꯡ ꯃꯍꯥꯛꯅ ꯂꯧꯅꯝ ꯇꯧꯅꯅꯕ ꯃꯍꯥꯛꯀꯤ ꯑꯣꯏꯅꯅꯕ ꯃꯍꯥꯛꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯅꯕ ꯍꯣꯠꯅꯔꯛꯄꯗꯒꯤ
ꯃꯈꯣꯏ ꯃꯨꯛꯅꯔꯛꯄꯗꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯣ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯜꯂꯛꯄꯅꯤ꯫ ꯑꯗꯨꯝꯅ ꯆꯦꯜꯂꯛꯂꯕ ꯃꯇꯨꯡ ꯃꯅꯤꯆꯥꯟꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯐꯥꯔꯒ ꯃꯍꯥꯛꯀꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯄꯥꯡꯊꯣꯛꯅꯕ ꯇꯧꯔꯤꯉꯩ ꯊꯣꯏꯕꯅ ꯂꯥꯛꯄꯒ ꯃꯄꯥ ꯆꯥꯅꯔꯗꯨꯅ ꯇꯧꯔꯤꯕꯁꯤꯡꯗꯨ ꯎꯕꯗ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯊꯣꯏꯕꯅ ꯃꯅꯤꯆꯥꯟꯕꯨ ꯇꯞ ꯇꯥꯕ ꯃꯈꯩ ꯐꯨꯈꯤ꯫ ꯑꯁꯨꯝꯅ ꯇꯞ ꯇꯥꯕ ꯃꯈꯩ ꯐꯨꯔꯕ ꯃꯇꯨꯡꯗ ꯆꯠꯆꯈ꯭ꯔꯣ ꯆꯠꯂꯨ, ꯅꯪ ꯃꯇꯨꯡ ꯃꯅꯥꯎ ꯁꯤꯒꯨꯝꯕ ꯊꯕꯛ ꯇꯧꯔꯕꯗꯤ ꯑꯩꯅ ꯍꯥꯠꯇꯣꯛꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯅ ꯃꯅꯤꯆꯥꯟꯗ ꯍꯥꯏꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯕꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨ ꯅꯍꯥꯛꯇꯤ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯑꯁꯨꯝꯅ ꯏꯍꯪ ꯄꯥꯎꯪ ꯇꯧꯔꯤꯉꯩ ꯃꯅꯤꯆꯥꯟꯗꯣ ꯍꯧꯒꯠꯂꯛꯂꯒ ꯊꯣꯏꯕꯗ ꯃꯍꯥꯛꯅ ꯎꯇꯨꯞ ꯑꯃꯅ ꯀꯟꯊꯔꯛꯀꯦ ꯇꯧꯕꯗ ꯊꯣꯏꯕꯅ ꯂꯩꯊꯣꯔꯛꯄꯅ ꯍꯥꯟꯗꯨꯅ ꯁꯠ ꯂꯩꯊꯣꯔꯛꯂꯒ ꯃꯍꯥꯛꯅ ꯂꯥꯛꯇꯨꯅ ꯏꯟꯊꯣꯛꯈꯤꯕꯗ ꯂꯝꯕꯤꯒꯤ ꯅꯥꯀꯟꯗ ꯂꯩꯔꯝꯕ ꯃꯆꯤꯟ ꯇꯨꯝꯕ ꯎꯒꯤ ꯎꯁꯥ ꯇꯨꯔꯒ ꯂꯩꯕ ꯎꯁꯥ ꯑꯃꯗ ꯃꯊꯕꯥꯛ ꯐꯥꯎꯅ ꯂꯦꯡꯗꯨꯅ ꯃꯐꯝ ꯑꯗꯨꯃꯛꯀꯗ ꯃꯅꯤꯆꯥꯟ ꯃꯊ꯭ꯋꯥꯏ ꯃꯥꯡꯂꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯊꯣꯏꯕꯁꯨ ꯅꯨꯄꯤ ꯑꯗꯨ ꯄꯨꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯤ꯫ ꯃꯍꯥꯛꯅ ꯃꯌꯨꯝꯂꯣꯝꯗ ꯅꯨꯄꯤ ꯑꯃ ꯄꯨꯗꯨꯅ ꯍꯜꯂꯛꯄꯁꯤꯗ ꯃꯌꯥꯝꯗꯣ ꯄꯨꯡꯉꯛ ꯉꯛꯅꯔꯤ꯫ ꯀꯔꯝ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗꯣ ꯋꯥꯍꯪ ꯖꯥꯠ ꯖꯥꯠ ꯍꯪꯅꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯊꯣꯏꯕꯅ ꯃꯌꯥꯝꯗ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯍꯥꯏꯔꯕꯗ ꯃꯌꯥꯝꯅ ꯅꯨꯄꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯑꯣꯏꯅ ꯂꯧꯁꯤꯜꯂꯁꯤ ꯍꯥꯏꯗꯨꯅ ꯋꯥꯔꯦꯞꯅꯈ꯭ꯔꯦ꯫ ꯊꯣꯏꯕꯅ ꯉꯍꯥꯟ ꯃꯈꯩ ꯃꯥꯡꯂꯨꯔꯤꯕ ꯑꯁꯤ ꯑꯏꯪꯕꯤꯒꯤ ꯂꯃꯟ ꯈꯨꯝꯕ ꯆꯠꯄ ꯅꯠꯇꯦ ꯍꯥꯏꯕꯁꯤꯃꯗꯤ ꯃꯌꯥꯝ ꯃꯌꯦꯛ ꯁꯦꯡꯂꯦ꯫ ꯆꯤꯡꯈꯩꯁꯨ ꯃꯍꯥꯛꯅ ꯇꯧꯒꯦ ꯈꯜꯂꯤꯕ ꯊꯕꯛ ꯑꯁꯤ ꯑꯏꯪꯕꯤꯒꯤꯗꯃꯛꯇ ꯊꯣꯏꯕꯅ ꯇꯧꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯂꯥꯡꯇꯛꯅꯔꯒ ꯂꯩꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯁꯨ ꯍꯧꯖꯤꯛꯇꯤ ꯅꯦ ꯇꯥꯖꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡ ꯉꯥꯜꯂꯛꯂꯦ꯫ ꯅꯣꯡ ꯉꯥꯜꯂꯛꯂꯕꯗ ꯃꯅꯤꯆꯥꯟꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯄꯨꯂꯤꯁꯅ ꯂꯧꯈꯠꯈꯤ꯫ ꯃꯍꯥꯛꯀꯤꯁꯨ ꯑꯗꯨꯃꯉꯥꯏ ꯂꯥꯎ ꯈꯣꯡꯕ ꯀꯌꯥ ꯇꯧꯈꯤ, ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯅ ꯑꯗꯨꯃꯛ ꯈꯪꯅꯈꯤꯗ꯭ꯔꯤ꯫ ꯃꯤꯍꯥꯠꯄ ꯐꯥꯕꯗꯣ ꯀꯅꯥ ꯑꯃꯠꯇꯅ ꯉꯝꯈꯤꯗ꯭ꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯑꯏꯪꯕꯤꯒꯤ ꯃꯃꯥꯟꯅꯕꯤ ꯆꯤꯡꯂꯦꯝꯕꯤ, ꯊꯥꯗꯣꯏꯕꯤ, ꯃꯉꯥꯜꯂꯩꯕꯤ ꯃꯈꯣꯏꯁꯤꯡꯗꯣ ꯈꯥꯕ ꯑꯃꯗꯤ ꯔꯣꯀꯤ ꯍꯦꯝꯕ ꯃꯈꯣꯏꯁꯤꯡꯅ ꯅꯝꯊꯥꯛ ꯃꯣꯏꯊꯦꯝ ꯇꯧꯗꯨꯅ ꯃꯈꯣꯏ ꯃꯊꯪ ꯃꯊꯪ ꯍꯥꯠꯂꯛꯈꯤ꯫ ꯈꯥꯕ ꯍꯣꯏꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯃꯅꯤꯆꯥꯟꯕꯨ ꯀꯅꯥꯅ ꯍꯥꯠꯂꯤꯕ ꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯈꯤꯇꯪꯗꯤ ꯃꯈꯣꯏꯅ ꯋꯥꯈꯜ ꯈꯟꯈꯤ, ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯊꯤꯒꯠꯄꯗꯤ ꯇꯧꯈꯤꯗꯦ꯫ ꯃꯈꯣꯏꯒꯤꯗꯤ ꯌꯦꯛꯅꯕ ꯃꯁꯤꯡ ꯌꯥꯝꯃꯤ, ꯑꯗꯨꯅ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯅ ꯍꯦꯛꯇꯃꯛ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏꯗꯤ ꯍꯤꯡꯂꯤꯉꯩꯁꯤꯗ ꯅꯨꯡꯉꯥꯏꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯤꯡꯅ ꯃꯃꯥꯟꯅꯕꯤ ꯑꯣꯏꯔꯤꯕ ꯊꯥꯗꯣꯏꯕꯤ ꯑꯃꯗꯤ ꯃꯉꯥꯜꯂꯩꯕꯤꯁꯨ ꯃꯈꯣꯏꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯗꯨꯅ ꯃꯊꯪ ꯃꯊꯪ ꯂꯣꯏꯁꯤꯜꯂꯛꯂꯤ꯫ ꯇꯧꯔꯛꯂꯤꯕ ꯑꯁꯤꯗ ꯆꯤꯡꯈꯩ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯇꯧꯔꯒꯦ ꯈꯟꯈ꯭ꯔꯦ꯫ ꯆꯤꯡꯈꯩꯁꯦ ꯃꯍꯥꯛ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ ꯑꯃꯥꯏꯕ ꯑꯃꯅꯤ꯫ ꯃꯍꯥꯛꯅ ꯃꯆꯟꯅꯨꯄꯤꯅ ꯌꯥꯗꯕꯗꯒꯤ ꯊꯕꯛ ꯑꯁꯦ ꯇꯧꯈꯤꯗꯕꯅꯤ꯫ ꯑꯗꯨꯒ ꯆꯤꯡꯈꯩꯒꯤ ꯃꯍꯥꯛꯀꯤ ꯃꯄꯨ ꯑꯗꯨꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯩꯔꯝꯈ꯭ꯔꯕ ꯑꯃꯥꯏꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯆꯤꯡꯈꯩ ꯃꯍꯥꯛꯀꯤ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯃꯍꯩ ꯑꯁꯦ ꯁꯤꯖꯤꯟꯅꯗꯨꯅ ꯃꯆꯟꯅꯨꯄꯤꯒꯤ ꯂꯃꯟ ꯈꯨꯝꯂꯒꯦ ꯍꯥꯏꯗꯨꯅ ꯈꯟꯈ꯭ꯔꯦ꯫ ꯅꯨꯃꯤꯠꯇꯣ ꯅꯣꯡꯁꯨ ꯃꯪꯉꯤ, ꯅꯣꯡꯕꯨꯗꯤ ꯇꯥꯗꯦ, ꯅꯣꯡꯊꯤ ꯅꯣꯡꯃꯪꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯆꯤꯡꯈꯩ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯈꯔꯗꯤ ꯇꯧꯔꯒꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯃꯥꯒꯤ ꯃꯜꯂꯕ ꯆꯥꯛꯁꯪ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯂꯥꯏ ꯇꯤꯟ ꯀꯌꯥ ꯈꯨꯔꯨꯝꯂꯦ꯫ ꯑꯗꯨꯒ ꯄꯣꯠꯂꯝ ꯆꯩꯔꯝ ꯈꯔ ꯄꯥꯏꯔꯒ ꯃꯅꯤꯡꯂꯣꯝꯗ ꯑꯃꯨꯛ ꯄꯔꯞ ꯄꯔꯞ ꯊꯣꯛꯂꯛꯂꯤ꯫ ꯃꯅꯤꯡ ꯍꯦꯛ ꯌꯧꯕꯒ ꯃꯍꯥꯛꯅ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯂꯒ ꯃꯍꯥꯛꯀꯤ ꯀꯨꯏꯅ ꯂꯣꯠꯁꯤꯟꯗꯨꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈ꯭ꯔꯕ ꯃꯍꯥꯛꯅ ꯁꯥꯟꯅꯔꯝꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯃꯕꯨ ꯀꯧꯊꯣꯔꯛꯂꯤ꯫ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯣ ꯃꯥꯒꯤ ꯃꯃꯥꯡꯗ ꯍꯦꯛ ꯂꯦꯞꯂꯕꯒ ꯆꯤꯡꯈꯩꯅ ꯃꯇꯝ ꯀꯨꯏꯔꯅ ꯎꯅꯔꯨꯗ꯭ꯔꯕ ꯑꯃꯗꯤ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯀꯧꯕꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯄꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯃꯍꯥꯛꯅ ꯄꯨꯊꯣꯔꯛꯂꯤꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯨ ꯀꯠꯇꯨꯅ ꯃꯉꯣꯕꯨ ꯍꯔꯥꯎꯍꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯅ ꯆꯤꯡꯈꯩꯅ ꯃꯍꯥꯛꯄꯨ ꯀꯧꯕꯒꯤ ꯃꯔꯝ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯕꯗ ꯆꯤꯡꯈꯩꯅ ꯃꯍꯥꯛꯀꯤ ꯃꯆꯟꯅꯨꯄꯤ ꯍꯥꯠꯄ ꯈꯥꯕ, ꯔꯣꯀꯤ, ꯑꯍꯦꯝꯕ ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕ ꯃꯔꯤ ꯂꯩꯅꯕꯁꯤꯡ ꯂꯣꯏꯅꯃꯛ ꯂꯣꯏꯁꯤꯟꯈꯤꯅꯅꯕ ꯌꯥꯊꯪ ꯇꯧꯈ꯭ꯔꯦ꯫ ꯌꯥꯊꯪ ꯑꯗꯣ ꯍꯦꯛ ꯐꯪꯂꯕꯗ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯣ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ꯫ ꯅꯥꯀꯜ ꯑꯃꯗꯅ ꯀꯝꯗꯧꯔꯤ ꯈꯥꯕ, ꯔꯣꯀꯤ ꯑꯃꯗꯤ ꯍꯦꯝꯕ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ
ꯁꯥꯅꯩ ꯌꯨꯅꯩꯗꯨꯅ ꯂꯩꯔꯤ ꯆꯦꯛꯀꯣꯟ ꯑꯃꯗ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯁꯥꯅꯩ ꯌꯨꯅꯩꯗꯨꯅ ꯆꯦꯛꯀꯣꯟꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯉꯩ ꯃꯇꯝꯅꯤ ꯃꯇꯝ ꯑꯗꯨꯗ ꯍꯦꯝꯕꯅ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯂꯤꯕꯁꯦ ꯑꯩꯈꯣꯏꯒꯤꯁꯨ ꯑꯋꯥꯕ ꯃꯇꯝ ꯑꯃꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯂꯥꯛꯈꯤꯒꯅꯤ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗꯅꯤꯁꯦ ꯑꯩꯈꯣꯏꯅꯅꯦ ꯈꯥ ꯂꯥꯏ ꯈꯪꯗꯅꯤ ꯆꯦꯟꯒꯗꯧꯔꯤꯕꯁꯤ ꯃꯇꯝ ꯑꯗꯨꯗ ꯈꯥꯕꯅ ꯑꯦꯔꯥ ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯊꯣꯏꯗꯣꯛꯅ ꯈꯜꯂꯨꯅꯨ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕꯖꯥꯠꯅꯤ ꯑꯩꯈꯣꯏꯒꯤ ꯏꯊꯛꯇ ꯀꯅꯥꯝꯇꯅ ꯋꯥ ꯉꯥꯡꯕꯁꯨ ꯉꯝꯂꯣꯏ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯣꯀꯤꯅ ꯉꯥꯏꯈꯣꯗ ꯑꯩꯈꯣꯏꯒꯤ ꯏꯊꯛꯇ ꯋꯥ ꯉꯥꯡꯒꯗꯕ ꯃꯤꯑꯣꯏ ꯑꯃ ꯂꯩꯔꯦ ꯃꯇꯝ ꯑꯗꯨꯗ ꯈꯥꯕꯅ ꯍꯥ ꯀꯅꯥꯅꯣꯅꯦ ꯑꯩꯈꯣꯏꯒꯤ ꯏꯊꯛꯇ ꯋꯥ ꯉꯥꯡꯒꯗꯧꯔꯤꯕꯁꯤꯕꯣ ꯔꯣꯀꯤꯅ ꯅꯤꯡꯊꯦꯝ ꯑꯩꯈꯣꯏꯒꯤ ꯏꯊꯛꯇ ꯋꯥ ꯉꯥꯡꯂꯛꯀꯗꯧꯔꯤꯕꯁꯤ ꯑꯁꯥꯏ ꯅꯤꯡꯊꯦꯝꯅꯅꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯐꯥꯅꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯀꯨꯞꯁꯦꯟ ꯁꯦꯟꯅꯔꯤ ꯍꯥꯏꯕ ꯄꯥꯎ ꯇꯥꯏ ꯑꯗꯨꯅ ꯃꯥ ꯑꯃꯨꯛꯇꯪ ꯂꯣꯏꯁꯤꯟꯗ꯭ꯔꯕꯗꯤ ꯌꯥꯔꯣꯏꯗꯧꯔꯤꯅꯦ ꯍꯥ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯈꯥꯕꯅ ꯐꯩ ꯍꯧꯖꯤꯛ ꯄꯨꯡ ꯀꯌꯥ ꯇꯥꯔꯦ ꯃꯇꯝ ꯑꯗꯨꯗ ꯍꯦꯝꯕꯅ ꯄꯨꯡ 12 ꯇꯥꯗꯧꯔꯦ ꯀꯩꯗꯧꯔꯒꯦ ꯃꯇꯝ ꯑꯗꯨꯗ ꯈꯥꯕꯅ ꯐꯔꯦ ꯅꯤꯡꯊꯦꯝꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯃꯥꯕꯨ ꯅꯝꯗꯨꯅ ꯐꯥꯒꯗꯕꯅꯤ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁ ꯇꯥꯏꯃꯤꯡ ꯂꯣꯏꯗꯨꯅ ꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯍꯌꯦꯡ ꯑꯩꯈꯣꯏꯅ ꯐꯥꯒꯅꯤ ꯑꯗꯨꯒ ꯂꯣꯏꯁꯤꯟꯒꯗꯕꯅꯤ ꯑꯁꯣꯝꯅ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯍꯦꯝꯕꯗꯣ ꯃꯄꯥꯟ ꯊꯣꯛꯅꯤꯡꯂꯦ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯔꯣꯀꯤ ꯑꯃꯗꯤ ꯈꯥꯕꯁꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯍꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯔꯣꯀꯤꯅ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯃꯁꯤꯒꯤ ꯑꯦꯁꯥꯏ ꯅꯤꯡꯊꯦꯝ ꯍꯥꯏꯕ ꯄꯨꯂꯤꯁ ꯄꯦꯀꯅꯥꯎ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯑꯌꯦꯠꯄ ꯑꯁꯨꯝ ꯄꯤꯁꯜꯂꯛꯂꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯇꯣꯜ ꯂꯣꯝꯂꯕ ꯅꯨꯡꯉꯥꯏꯕ ꯑꯁꯤ ꯑꯁꯨꯝ ꯃꯌꯦꯡ ꯇꯥꯈꯤꯒꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯈꯥꯕ ꯑꯃꯗꯤ ꯔꯣꯀꯤ ꯋꯥꯔꯤ ꯁꯥꯟꯅꯍꯧꯔꯤ ꯍꯦꯝꯕꯗꯣ ꯈꯔ ꯂꯥꯞꯇꯛꯅ ꯃꯁꯥ ꯁꯦꯡꯗꯣꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯠꯈꯤꯕꯒꯤ ꯁꯥꯎꯍꯨꯝ ꯑꯃ ꯐꯪꯏ ꯍꯦꯝꯕꯗꯣ ꯐꯠ ꯂꯩꯊꯣꯔꯛꯇꯨꯅ ꯀꯅꯥꯒ ꯆꯠꯈꯤꯕ ꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯏ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇ ꯆꯠꯈꯤꯕ ꯑꯃꯗꯤ ꯂꯥꯛꯄꯁꯨ ꯎꯗꯕ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯑꯣꯏꯔꯝꯒꯅꯤ ꯅꯨꯡꯁꯤꯠ ꯁꯤꯠꯄ ꯑꯣꯏꯔꯝꯒꯅꯤ ꯈꯟꯗꯨꯅ ꯃꯍꯥꯛꯅ ꯃꯁꯥ ꯁꯦꯡꯗꯣꯛꯂꯤꯕꯗꯨꯗ ꯃꯈꯥ ꯆꯠꯊꯔꯤ ꯂꯣꯏꯔꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯔꯣꯀꯤ ꯑꯃꯗꯤ ꯈꯥꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯄ ꯃꯇꯝꯗ ꯇꯨꯡꯂꯣꯝꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯍꯥꯛꯄꯨ ꯃꯅꯪꯒꯟꯗ ꯂꯥꯛꯇꯨꯅ ꯏꯜꯂꯛꯄꯗ ꯍꯦꯝꯕꯗꯣ ꯃꯃꯥꯡꯂꯣꯝꯗ ꯈꯪꯆꯦꯟ ꯆꯦꯟꯗꯨꯅ ꯎꯞꯁꯜꯂꯒ ꯇꯨꯏ ꯌꯨꯒ ꯉꯥꯎꯕꯒ ꯃꯁꯤꯗꯒꯤꯗꯤ ꯈꯥꯕꯗꯣ ꯍꯧꯒꯠꯂꯛꯂꯒ ꯀꯩꯗꯧꯔꯦ ꯍꯦꯝꯕ ꯁꯣꯛꯄ꯭ꯔꯣ ꯍꯦꯝꯕꯗꯣ ꯇꯞꯅ ꯃꯣꯜꯂꯤ ꯍꯧꯒꯠꯂꯛꯂꯒ ꯁꯣꯛꯇꯦ ꯏꯇꯥꯎ ꯀꯅꯥꯅꯣꯃ ꯑꯩꯒꯤ ꯇꯨꯡꯗꯒꯤ ꯂꯥꯛꯇꯅ ꯏꯜꯂꯛꯄꯩ ꯋꯥꯅꯤꯁꯦ ꯃꯇꯝ ꯑꯗꯨꯗ ꯔꯣꯀꯤꯅ ꯍꯦꯔꯥ ꯇꯧ ꯑꯩꯈꯣꯏꯅ ꯊꯛꯏꯕ ꯆꯥꯔꯤꯕꯁꯤꯡꯁꯦ ꯑꯗꯨ ꯌꯧꯅ ꯉꯥꯎꯅꯤꯡꯉꯥꯏꯗꯤ ꯃꯆꯥꯛ ꯂꯩꯇꯝꯅꯤꯍꯦ ꯉꯍꯥꯡꯉꯩꯒ ꯍꯥꯏꯔꯗꯤ ꯌꯥꯝ ꯍꯜꯂꯕꯅꯤ ꯑꯩꯈꯣꯏ ꯍꯦꯝꯕꯅ ꯋꯥ ꯉꯥꯡꯅ ꯂꯥꯛꯂꯒ ꯐꯝꯊꯔꯒ ꯑꯩꯅ ꯍꯥꯏꯕꯗꯤꯅꯦ ꯑꯩꯈꯣꯏꯅ ꯆꯥꯔꯤꯕ ꯅꯤꯁꯥꯁꯤꯒꯤ ꯋꯥꯔꯤ ꯅꯠꯇꯦ ꯇꯨꯡꯗ ꯀꯅꯥꯅꯣ ꯑꯃꯅ ꯏꯜꯂꯛꯑꯝꯃꯦ ꯍꯥꯏꯕꯒꯤ ꯋꯥꯔꯤꯅꯤ ꯃꯇꯝ ꯑꯗꯨꯗ ꯈꯥꯕꯅ ꯀꯥꯟꯗꯦꯁꯦ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯟꯅꯔꯁꯤ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯈꯤꯕꯗꯣ ꯅꯤꯡꯊꯦꯝ ꯍꯌꯦꯡ ꯂꯣꯏꯁꯤꯟꯒꯗꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯍꯦꯝꯕꯅ ꯌꯥꯏ ꯀꯩꯗꯧꯔꯒꯦ ꯑꯗꯨꯕꯨ ꯃꯥꯒꯨꯝꯕ ꯄꯨꯂꯤꯁ ꯄꯤꯀꯅꯥꯎ ꯑꯃ ꯂꯣꯏꯁꯤꯟꯕꯕꯨ ꯋꯥ ꯑꯣꯏꯅ ꯈꯟꯅꯔꯗꯅ ꯑꯁꯨꯝꯅ ꯍꯥꯏꯅꯔꯒ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯈꯥꯕꯅ ꯂꯥꯎꯗꯗꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯈꯥꯕꯒꯤ ꯃꯌꯨꯝꯗ ꯑꯣꯏꯅ ꯆꯠꯈ꯭ꯔꯤ ꯔꯣꯀꯤ ꯑꯃꯗꯤ ꯍꯦꯝꯕ ꯃꯈꯣꯏꯁꯦ ꯈꯥꯕꯒꯤ ꯃꯌꯨꯝꯗ ꯂꯦꯛ ꯆꯥꯗꯨꯅ ꯇꯨꯝꯗꯨꯅ ꯃꯅꯥꯛꯇ ꯁꯨꯔꯨ ꯅꯩꯁꯜꯂꯒ ꯑꯗꯨꯃꯛ ꯂꯩꯔꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯆꯤꯡꯈꯩꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯣ ꯑꯃꯨꯛ ꯀꯧꯁꯜꯂꯤ ꯅꯣꯡꯉꯥꯜꯂꯛꯀꯗꯧꯔꯦ ꯍꯥꯏꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯅ ꯃꯈꯣꯏꯁꯤꯡꯒꯤ ꯃꯑꯣꯡ ꯃꯇꯧ ꯈꯔ ꯑꯩꯅ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯕꯗ ꯉꯁꯤ ꯑꯁꯤꯃ ꯆꯪꯏ ꯍꯌꯦꯡꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯃꯈꯣꯏ ꯃꯊꯪ ꯂꯣꯏꯁꯤꯜꯂꯒꯦ ꯉꯁꯤꯒꯤꯗꯤ ꯑꯩꯁꯨ ꯍꯟꯈ꯭ꯔꯒꯦ ꯅꯣꯡꯉꯥꯜꯂꯛꯀꯗꯧꯔꯦ ꯍꯥꯏꯔꯛꯄꯗ ꯆꯤꯡꯈꯩꯅ ꯐꯔꯦ ꯅꯍꯥꯛꯁꯨ ꯍꯜꯂꯣ ꯑꯩꯁꯨ ꯂꯩꯍꯧꯔꯒꯦ ꯍꯌꯦꯡꯗꯤ ꯁꯣꯏꯗꯅ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯂꯣꯏꯁꯤꯟꯒꯗꯕꯅꯤꯀꯣ ꯑꯗꯨꯝꯅ ꯍꯥꯏꯅꯔꯒ ꯂꯩꯍꯧꯔꯤ ꯃꯇꯝ ꯑꯗꯣ ꯍꯧꯈ꯭ꯔꯤ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯛꯂꯤ
ꯈꯥꯕ ꯔꯣꯀꯤ ꯑꯃꯗꯤ ꯍꯦꯝꯕ ꯃꯈꯣꯏ ꯑꯍꯨꯝ ꯃꯈꯣꯏꯒꯤ ꯌꯦꯛꯅꯕ ꯑꯣꯏꯔꯤꯕ ꯅꯤꯡꯊꯦꯝꯕꯨ ꯂꯥꯛꯄ ꯉꯥꯏꯔꯤ ꯍꯥꯏꯕꯒ ꯇꯧꯕꯒ ꯅꯤꯡꯊꯦꯝꯗꯣ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯗ꯭ꯌꯨꯇꯤ ꯂꯣꯏꯔꯒ ꯃꯌꯨꯝ ꯂꯣꯝꯗ ꯍꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯈꯥꯕ ꯔꯣꯀꯤ ꯍꯦꯝꯕ ꯃꯈꯣꯏ ꯑꯍꯨꯝ ꯆꯪꯗꯨꯅ ꯅꯤꯡꯊꯦꯝꯕꯨ ꯐꯥꯔꯦ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯅꯤꯡꯊꯦꯝꯗꯣ ꯐꯥꯔꯕ ꯃꯇꯨꯡ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯉꯔꯥꯡ ꯁꯥꯟꯅ ꯑꯣꯏꯈꯤꯕ ꯃꯐꯝ ꯆꯦꯛꯀꯣꯟ ꯑꯗꯨꯗ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯄꯣꯔꯛꯂꯒ ꯅꯤꯡꯊꯦꯝꯕꯨ ꯐꯨꯕ ꯌꯥꯕ ꯐꯨꯔꯤ ꯃꯃꯩꯊꯪꯗ ꯅꯤꯡꯊꯦꯝꯗꯣ ꯃꯀꯣꯛꯇ ꯑꯀꯟꯕ ꯎꯇꯨꯞ ꯑꯃꯅ ꯊꯣꯝꯕꯗꯒꯤ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯅꯤꯡꯊꯦꯝꯗꯣ ꯃꯊ꯭ꯋꯥꯏ ꯃꯥꯡꯂꯦ ꯑꯁꯨꯝꯅ ꯃꯊ꯭ꯋꯥꯏ ꯃꯥꯡꯂꯕꯗ ꯅꯤꯡꯊꯦꯝꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯣ ꯃꯈꯣꯏ ꯑꯍꯨꯝꯅ ꯇꯧꯗꯨꯅ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯀꯅꯥ ꯑꯃꯠꯇꯅ ꯎꯗ꯭ꯔꯦ ꯈꯪꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯅ ꯃꯈꯣꯏꯅ ꯂꯧꯕꯨꯛ ꯑꯃꯒꯤ ꯃꯇꯥꯏꯗ ꯍꯨꯟꯗꯣꯛꯂꯒ ꯊꯅꯝꯂꯦ ꯑꯁꯨꯝꯅ ꯆꯦꯛꯀꯣꯟ ꯑꯁꯤ ꯃꯈꯣꯏꯒꯤꯗꯤ ꯃꯤꯍꯥꯠꯄꯨꯡꯅꯤ ꯊꯥꯗꯣꯏꯕꯤ ꯑꯃꯗꯤ ꯃꯉꯥꯂꯩꯕꯤꯁꯨ ꯃꯐꯝ ꯑꯁꯤꯗ ꯄꯣꯔꯛꯇꯨꯅ ꯍꯥꯠꯈ꯭ꯔꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯅꯤꯡꯊꯦꯝꯗꯣ ꯃꯈꯣꯏꯅ ꯂꯪꯊꯣꯛꯂꯨꯔꯕ ꯃꯇꯨꯡ ꯆꯦꯛꯀꯣꯟꯗ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯍꯧꯖꯤꯛ ꯇꯧꯈꯤꯕꯁꯤꯡ ꯑꯗꯣ ꯀꯥꯎꯊꯣꯛꯅꯕ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯂꯩꯔꯤꯕ ꯇꯦꯟꯁꯟ ꯃꯌꯥꯝꯗꯣ ꯐꯅꯅꯕ ꯍꯥꯏꯗꯨꯅ ꯌꯨ ꯊꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯈꯥꯕꯅ ꯔꯣꯀꯤ ꯑꯁ ꯁꯨꯃꯥꯏꯅ ꯀꯪꯊꯛ ꯊꯛꯄꯁꯤ ꯅꯨꯡꯉꯥꯏꯇꯦ ꯀꯩꯅꯣꯝꯗꯤ ꯆꯥꯁꯤꯗꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯣꯀꯤꯅ ꯑꯗꯨꯒꯤꯗꯤ ꯉꯁꯥꯏꯅ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯣ ꯀꯔꯤꯒꯤ ꯀꯪꯊꯛ ꯑꯣꯏꯔꯅꯤꯒꯅꯦ ꯑꯆꯥꯄꯣꯠ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤꯕꯁꯤꯗꯤ ꯐꯔꯦꯁꯦ ꯑꯩ ꯃꯅꯨꯡꯗꯒꯤꯅꯦ ꯀꯔꯤ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯌꯦꯡꯈꯤꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛ ꯆꯦꯛꯀꯣꯟꯒꯤ ꯌꯨꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯤ ꯃꯍꯥꯛꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄꯗ ꯆꯥꯅ ꯊꯛꯅꯅꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯂꯦ ꯉꯥ ꯑꯇꯥꯎꯕꯁꯨ ꯂꯩꯔꯝꯕ ꯑꯗꯨꯗ ꯌꯥꯝꯅ ꯐꯔꯦ ꯍꯥꯏꯗꯨꯅ ꯄꯨꯊꯣꯛꯇꯨꯅ ꯂꯥꯛꯂꯒ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯈꯥꯕꯅ ꯑꯁ ꯏꯁꯤꯡ ꯈꯔ ꯋꯥꯠꯂꯤꯅꯦ ꯏꯁꯤꯡ ꯊꯛꯅꯤꯡꯗ꯭ꯔꯣ ꯑꯗꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯄꯗ ꯔꯣꯀꯤꯅ ꯍꯟꯗꯛꯇꯤ ꯑꯩ ꯉꯝꯃꯔꯣꯏ ꯍꯦꯝꯕ ꯑꯃꯨꯛ ꯆꯠꯍꯜꯂꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯍꯦꯝꯕꯅ ꯍꯦꯔꯥ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯂꯧꯇꯥꯅꯔꯗꯅ ꯑꯩ ꯂꯧꯔꯒꯦꯁꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯈꯥꯕꯅ ꯁꯦ ꯄꯩꯁꯥꯁꯤ ꯄꯨꯒꯣ ꯑꯗꯨꯗꯨꯒ ꯗꯨꯀꯥꯟꯗꯒꯤ ꯑꯣꯏꯅ ꯂꯩꯔꯛꯑꯣ ꯃꯇꯝ ꯑꯗꯨꯗ ꯍꯦꯝꯕꯅ ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗꯒꯤ ꯗꯨꯀꯥꯟꯅꯣ ꯄꯨꯡ 2:30 ꯇꯥꯗꯣꯔꯕꯅꯤ ꯍꯧꯖꯤꯛ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯈꯥꯕꯅ ꯐꯔꯦꯅꯦ ꯑꯗꯨ ꯑꯣꯏꯔꯒꯅ ꯃꯅꯨꯡꯗꯒꯤ ꯂꯧꯔꯨꯔ ꯆꯠꯂꯣ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯍꯦꯝꯕꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯒ ꯆꯠꯈ꯭ꯔꯤ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯂꯣꯟꯅ ꯌꯦꯡꯕꯒꯨꯝ ꯍꯦꯝꯕꯒꯤ ꯃꯁꯥꯗ ꯐꯥꯎꯏ ꯃꯔꯝ ꯑꯗꯨꯅ ꯑꯀꯣꯏꯕꯗꯣ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯑꯗꯨꯝ ꯌꯦꯡꯉꯤꯕꯅꯤ ꯍꯦꯝꯕ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯈꯥꯕꯅ ꯍꯦꯝꯕꯁꯤ ꯉꯁꯤ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯔꯣꯀꯤꯅ ꯀꯩꯗꯧꯔꯒꯦ ꯑꯁ ꯀꯩꯅꯣ ꯃꯥꯅ ꯃꯉꯛꯇꯨ ꯎꯔꯨ ꯎꯔꯨ ꯂꯩꯔꯒ ꯌꯦꯡꯂꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯃꯇꯝ ꯑꯗꯨꯗ ꯔꯣꯀꯤꯅ ꯍꯣꯏꯅꯦ ꯑꯩꯁꯨ ꯑꯗꯨꯝꯅ ꯈꯜꯂꯤꯕꯅꯤ ꯃꯥꯁꯤ ꯀꯤꯔꯛꯂꯕ꯭ꯔꯥ ꯀꯩꯅꯣꯝꯃ ꯇꯧꯏ ꯑꯀꯤꯕ ꯃꯤꯗꯤꯅꯦ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇꯤ ꯌꯥꯎꯕ ꯌꯥꯗꯦ ꯃꯁꯤ ꯍꯩꯅꯔꯣꯏꯗꯣꯔꯤ ꯃꯅꯤꯆꯥꯟꯁꯨ ꯑꯩꯈꯣꯏꯒ ꯄꯨꯟꯗꯕꯗꯒꯤ ꯃꯊ꯭ꯋꯥꯏ ꯃꯥꯡꯂꯦꯗꯅ ꯑꯁꯤꯁꯨ ꯑꯩꯈꯣꯏꯒ ꯄꯨꯅꯤꯡꯉꯛꯇ꯭ꯔꯗꯤꯕ ꯃꯊ꯭ꯋꯥꯏ ꯃꯥꯡꯖꯒꯦꯗꯅꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯍꯦꯝꯕꯗꯣ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯏ ꯍꯦꯝꯕꯅ ꯑꯗꯨꯝꯅ ꯀꯟꯅ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯔꯣꯀꯤ ꯑꯃꯗꯤ ꯈꯥꯕ ꯀꯩꯗꯧꯔꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯆꯦꯟꯁꯤꯜꯂꯛꯂꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯍꯦꯝꯕꯗꯣ ꯃꯍꯥꯛꯅ ꯏꯁꯤꯡ ꯂꯧꯔꯨꯔꯒ ꯊꯣꯛꯂꯛꯄꯗ ꯊꯣꯡꯖꯤꯟ ꯃꯄꯥꯟ ꯑꯗꯨꯗ ꯃꯨꯁꯤꯟ ꯃꯨꯅ ꯋꯥꯡꯗ꯭ꯔꯤꯡ ꯋꯥꯡꯅ ꯀꯅꯥꯅꯣ ꯑꯃ ꯁꯝꯂꯒ ꯆꯠꯈꯤꯕ ꯑꯗꯨꯗ ꯍꯦꯝꯕꯅ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯍꯥꯏꯗꯨꯅ ꯈꯜꯂꯒ ꯂꯩꯔꯤꯕꯅꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯑꯣꯏꯔꯝꯒꯅꯤ ꯃꯃꯤꯒꯨꯝꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯊꯣꯛꯂꯛꯄꯗꯗꯤ ꯃꯍꯥꯛꯀꯤ ꯃꯈꯧꯔꯤ ꯂꯨꯁꯝ ꯑꯗꯨ ꯄꯥꯏꯔꯒ ꯁꯨꯃꯥꯡꯂꯣꯝꯗ ꯂꯥꯛꯇꯨꯅ ꯏꯟꯊꯔꯛꯂꯤꯕꯅꯤ ꯃꯁꯤꯗꯒꯤꯗꯅꯤ ꯃꯍꯥꯛꯅ ꯀꯟꯅ ꯂꯥꯎꯈ꯭ꯔꯤꯕꯗꯣ ꯃꯍꯥꯛꯅ ꯀꯟꯅ ꯂꯥꯎꯈ꯭ꯔꯦ ꯍꯥꯏꯕꯁꯦ ꯈꯪꯕꯅꯔ ꯀꯔꯤꯅꯣ ꯈꯪꯗꯦ ꯃꯍꯥꯛꯀꯤ ꯁꯣꯔ ꯑꯗꯣ ꯆꯞ ꯂꯦꯞꯈ꯭ꯔꯤ ꯊꯥꯖꯤꯟ ꯐꯨꯟꯒꯠꯂꯛꯂꯤ ꯑꯁꯨꯝꯅ ꯈꯥꯕ ꯑꯃꯗꯤ ꯔꯣꯀꯤꯅ ꯍꯦꯝꯕꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯄꯗ ꯍꯦꯝꯕꯗꯣ ꯃꯁꯥ ꯃꯇꯣꯝꯇ ꯃꯈꯧꯔꯤ ꯑꯗꯣ ꯀꯟꯅ ꯆꯞꯁꯤꯜꯂꯒ ꯄꯥꯏꯁꯤꯜꯂꯒ ꯁꯣꯔꯒ ꯐꯨꯟꯕ ꯃꯈꯩ ꯃꯈꯣꯡ ꯐ꯭ꯔꯤꯡ ꯐ꯭ꯔꯤꯡ ꯀꯥꯎꯔꯒ ꯂꯩꯔꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯈꯥꯕ ꯑꯃꯗꯤ ꯔꯣꯀꯤ ꯆꯦꯟꯁꯤꯜꯂꯛꯄꯅꯤ ꯑꯗꯨꯕꯨ ꯀꯟꯕ ꯃꯗꯨ ꯉꯝꯈꯤꯗ꯭ꯔꯤ ꯍꯦꯝꯕꯗꯣ ꯃꯆꯤꯟꯕꯥꯟ ꯃꯃꯥꯏ ꯃꯃꯤꯠ ꯃꯨꯁꯜꯂꯝꯂꯒ ꯐꯔꯪ ꯐꯔꯪ ꯆꯣꯡꯗꯨꯅ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯁꯤꯔꯤ
ꯍꯦꯝꯕ ꯁꯤꯈꯤꯕꯁꯤꯗ ꯈꯥꯕ ꯑꯃꯗꯤ ꯔꯣꯀꯤ ꯃꯈꯣꯏ ꯑꯅꯤꯗ ꯇꯥꯟꯅꯔꯛꯄ ꯌꯥꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯆꯠꯂꯨꯔꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯂꯝꯂꯒ ꯆꯦꯟꯈ꯭ꯔꯦ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯃꯤꯑꯣꯏꯁꯤꯡꯗ ꯄꯨꯂꯤꯁꯁꯤꯡꯗꯁꯨ ꯄꯥꯎ ꯄꯤꯈ꯭ꯔꯕꯅꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏ ꯃꯥꯒꯤ ꯊꯣꯛꯄ ꯆꯦꯟꯅꯔꯛꯂꯤ ꯔꯣꯀꯤꯗꯣ ꯈꯥꯕꯒꯤ ꯃꯌꯨꯝꯗ ꯉꯁꯤꯁꯨ ꯑꯍꯤꯡ ꯂꯦꯛꯅꯅꯕ ꯆꯦꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯈꯥꯕꯅ ꯔꯣꯀꯤꯗ ꯅꯪꯁꯨꯅꯦ ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯌꯨꯝꯗ ꯑꯣꯏꯅ ꯑꯍꯤꯡ ꯂꯦꯛꯂꯨꯔꯣ ngasi aigi inakta leirabadi wathokse asum asum chauthorokpa tare maram aduna nahak ngasi di yumda oina lekluro adumna hairakpada rokina ngasaina ngalingai chapasu nataba haujikpa kamdongna aigi yumda changudoribano kari hairugodoribano yumdagi saunaraga tholokhibani kamdongna imung aduda aigi maisi ullugodoribano adumna hairakpada khabana khangdi nanga thokpa tawro namanaba amagi bayumda leigera aigi dadi inaraklano karigumbada ai geste inaraklabadi thabak asida ai yawe haidana chinakibisu yai asomna hairamlaga khabadi adum chakri matam maruda rokina karino hojik aina tagudoribasibo haidana khallaga leiringai magi akoibada kanagumba ama short launa lakpagi khonjel ama tari khonjel adu tabada rokido tungmang yet oi kulele dunu yingi matam maduda rokina kanano aige koibada chalibasibu kanano haiduna hanglui matumna mahakna hanglubasu kana amukta khumlakti matam maduda rokido kirekladuna masedi mawongomani khanduna mahaksu magi mayumlomda chatpana pharagani khanduna mayumlomda parap lakli matam maduda mahaki matunglomda kanagumba ma samlaga chatkhibagi saugum ama phangbaduda rokido tungda phat laithoktuna yenglai mahakna adamna yengrubadadi phibam kairaba nupi ama mamitkado muru ngongna panglaga masamana ifan fanna leplaga leiramlei madu urubada rokido kanna lauraga mak handuna chenge tawbada masa matomta khorok thangjinjaduna leimaida upsillaga turi adumna hek tukibaga lambi mapa lomda kanagumba mana mahaki makhongado pairaga singkhibagum shoro lakuna singsinki adumna singsinkhiba aduda rokido kanna lauri adumna singsilakpada lambigi mapanda leiba usawasa sing adugi marakta shoro launa singsillaklaga usa atepa sing adugi marakta mahakpu langsilakpadagi rokido mafam madumakada usawasa sing aduna thinduna mafam madumakada mathwai manglei asumna numit aduma hokri mathangi nongalakpada roki gi sibagi pau khabasu tari matam maduda khabana khalli karigumba roki su mahakaloina nangarang chalamlabadi mahaksu siramgani haiduna masidagi di khabado yamna matha sana mapabungi manakta laklei mahaki mapabungi manak joroklabada khabana magi mapa kokngangda babung ai kairuma tawri babung ai kaidore nasa adu ithak thakkan ui kari paw leibage adumna hanglakpa aduta khabana mahoda thokliba thodok wathoksing magi manabasing mathang sikhibatugi matangda loinamak hairi wafam adu tabada mapabung kongangna era adugi damakadine kari mata khalunuko napabung se mantri ni mantri kongang ai ngamdabu kari lege ha ai toge nangi oja lukhoi ai ne soidar makki kaugani ai gidi hirap khudimakta mahak yaudana amata jathadaban ma kauraga thabagasi sat loisilaga loire khalunu ai mi thage nang nungai ni thoko asumna khabada haramlaba matung mapabung mantri kongangado mahak thokri masigi matung mi thaduna amaiba lukhoibu kaurure madugi matung numit adugi numidang wairamda amaiba lukhoido mantri kongangi mayumda laktuna mahakpu kauribu karigino haiduna hangnari matam matuda mantri kongangna oja atigi amata natisi aigi isanupa
ꯑꯃꯈꯛ ꯂꯩꯖꯔꯤꯗꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯈꯥꯕꯁꯤ ꯃꯁꯤ ꯍꯟꯗꯛꯇꯤ ꯀꯔꯤꯅꯣ ꯃꯤꯇꯧ ꯇꯧꯔꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯡꯁꯨ ꯃꯊꯪ ꯂꯣꯏꯅꯃꯛ ꯀꯅꯥꯒꯨꯝꯕ ꯁꯧꯗ꯭ꯔꯕ ꯑꯃꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯃꯁꯤ ꯑꯣꯖꯥꯅ ꯅꯠꯇ꯭ꯔꯕꯗꯤ ꯈꯪꯉꯔꯣꯏꯅꯦ ꯑꯣꯖꯥ ꯑꯗꯨꯒꯤꯗꯃꯛ ꯀꯔꯤ ꯑꯃꯠꯇ ꯈꯜꯂꯨꯅꯨꯁꯦ ꯀꯔꯥꯏꯅꯣ ꯅꯆꯥꯅꯨꯄꯥꯗꯨꯕꯨ ꯀꯧꯊꯣꯔꯛꯎ ꯑꯩ ꯇꯧꯒꯦꯅꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯟꯇ꯭ꯔꯤ ꯀꯨꯛꯉꯥꯡꯅ ꯈꯥꯕꯕꯨ ꯀꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯈꯥꯕꯁꯨ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯑꯩꯅ ꯈꯟꯕꯗ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯅꯁꯥꯁꯤꯗ ꯀꯔꯤꯅꯣ ꯑꯃꯗꯤ ꯂꯩꯔꯁꯦ ꯐꯝꯃꯨ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯈꯥꯕꯗꯣ ꯐꯝꯍꯜꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯈꯥꯕꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯑꯃꯥꯏꯕ ꯂꯨꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯌꯦꯡꯉꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯌꯦꯡꯕ ꯃꯇꯝ ꯑꯗꯨꯗ ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛ ꯈꯪꯂꯦ ꯈꯥꯕꯒꯤ ꯑꯀꯣꯏꯕꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯊꯥꯖꯟꯗꯨꯅ ꯃꯍꯥꯛꯄꯨ ꯂꯣꯏꯁꯤꯟꯒꯗꯧꯔꯦ ꯍꯥꯏꯕꯁꯤ ꯃꯇꯝ ꯑꯗꯨꯗ ꯂꯨꯈꯣꯏꯅ ꯃꯟꯇ꯭ꯔꯤ ꯀꯨꯡꯉꯥꯡꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯏꯕꯨꯡꯉꯣ ꯃꯥꯒꯤꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯊꯋꯥꯏ ꯃꯤꯔꯦꯜ ꯊꯥꯖꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯄꯨ ꯂꯣꯏꯁꯤꯟꯅꯕ ꯀꯟꯅ ꯍꯣꯠꯅꯔꯛꯂꯤ ꯃꯥꯅ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯃꯤꯑꯣꯏ ꯈꯔꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯃꯍꯥꯛꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯊꯋꯥꯏ ꯃꯤꯔꯦꯜꯁꯤꯡ ꯑꯗꯨꯒꯤ ꯂꯃꯟ ꯈꯨꯝꯅꯕ ꯀꯟꯅ ꯍꯣꯠꯅꯔꯛꯂꯤꯕꯅꯤ ꯏꯕꯨꯡꯉꯣ ꯈꯥꯕ ꯅꯍꯥꯛꯅ ꯂꯣꯏꯁꯤꯟꯈ꯭ꯔꯕ ꯅꯍꯥꯛꯅ ꯄꯤꯈꯝꯅꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯃꯤꯡ ꯃꯊꯥ ꯑꯃꯗꯤ ꯀꯌꯥ ꯌꯥꯝꯕ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇꯪ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯈꯥꯕꯅ ꯃꯟꯇ꯭ꯔꯤ ꯀꯨꯡꯉꯥꯡꯗ ꯌꯦꯡꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯟꯇ꯭ꯔꯤ ꯀꯨꯡꯉꯥꯡꯅ ꯍꯥꯏꯌꯨ ꯅꯪꯅ ꯍꯦꯛ ꯍꯥꯏꯅꯤꯡꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯍꯥꯏꯌꯨꯁꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯈꯥꯕꯅ ꯃꯍꯥꯛꯅ ꯍꯥꯠꯈꯤꯕꯁꯤꯡ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯃꯤꯡ ꯃꯊꯥ ꯂꯣꯏꯅꯃꯛ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯈꯥꯕꯅ ꯑꯗꯣ ꯃꯈꯣꯏꯒꯤ ꯌꯦꯛ ꯁꯂꯥꯏ ꯄꯣꯛꯄ ꯅꯨꯃꯤꯠꯇꯤ ꯑꯃꯠꯇ ꯈꯪꯗꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯃꯥꯏꯕ ꯂꯨꯈꯣꯏꯅ ꯁꯨꯝꯇꯧꯁꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯤ ꯌꯥꯔꯔꯣꯏ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯤ ꯈꯨꯌꯧꯅꯔꯦ ꯄꯣꯠꯂꯝ ꯆꯩꯔꯝ ꯂꯥꯡꯕꯗ ꯃꯔꯨ ꯑꯣꯏꯅ ꯆꯪꯒꯗꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯑꯗꯨꯅ ꯍꯌꯦꯡ ꯑꯌꯨꯛꯇꯤ ꯁꯣꯏꯗꯅꯃꯛꯀꯤ ꯂꯥꯏ ꯑꯃ ꯈꯨꯔꯨꯝꯁꯤ ꯂꯥꯏ ꯈꯨꯔꯨꯝꯕꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯈꯨꯗꯤꯡꯃꯛ ꯑꯗꯣ ꯑꯩꯅ ꯂꯣꯏꯅꯃꯛ ꯄꯨꯗꯨꯅ ꯂꯥꯛꯂꯒꯦ ꯀꯔꯤ ꯍꯥꯏꯔꯤꯕ ꯃꯟꯇ꯭ꯔꯤ ꯏꯕꯨꯡꯉꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯟꯇ꯭ꯔꯤ ꯀꯨꯡꯉꯥꯡꯅ ꯍꯣꯏ ꯑꯣꯖꯥꯅ ꯐꯅꯅꯕꯗ ꯑꯗꯨꯝ ꯇꯧꯕꯤꯔꯣ ꯑꯗꯨꯗꯤ ꯍꯌꯦꯡ ꯑꯌꯨꯛ ꯁꯣꯏꯗꯅ ꯂꯥꯏ ꯈꯨꯔꯨꯝꯕꯗꯨ ꯂꯥꯛꯄꯤꯔꯣꯅꯦꯀꯣ ꯑꯣꯖꯥ ꯍꯣꯏ ꯑꯗꯨꯗꯤ ꯑꯩ ꯉꯁꯤꯒꯤꯗꯤ ꯆꯠꯈ꯭ꯔꯒꯦ ꯍꯌꯦꯡ ꯑꯌꯨꯛꯇꯣ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡꯗꯨ ꯄꯨꯔꯒ ꯂꯥꯛꯂꯒꯦ ꯉꯁꯤꯒꯤꯗꯤ ꯑꯩ ꯍꯟꯈ꯭ꯔꯒꯦ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯨ ꯊꯤꯔꯨꯔꯒꯗꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯂꯨꯈꯣꯏꯗꯣ ꯆꯠꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯂꯨꯈꯣꯏꯅ ꯀꯟꯕ ꯉꯝꯒꯗꯕꯕꯨ ꯃꯥꯟꯗꯦꯗ ꯑꯁꯨꯝꯅ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯒ ꯆꯠꯈ꯭ꯔꯤ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯖꯤꯟꯈ꯭ꯔꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯈꯥꯕꯗꯣ ꯃꯍꯥꯛꯀꯤ ꯀꯥꯗ ꯃꯣꯕꯥꯏꯜ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯉꯥꯜꯂꯝꯕ ꯃꯩ ꯑꯗꯣ ꯃꯨꯠꯊꯣꯛꯈ꯭ꯔꯤ ꯃꯩ ꯃꯨꯠꯈꯤꯕꯗꯨꯗ ꯀꯥ ꯑꯗꯣ ꯄꯨꯝꯃꯝ ꯃꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯈꯥꯕꯅ ꯃꯩꯁꯤꯗꯤ ꯃꯇꯥꯡ ꯆꯥꯗꯅ ꯃꯨꯠꯂꯤꯍꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯂꯩꯔꯤꯉꯩ ꯃꯍꯥꯛꯀꯤ ꯈꯨꯌꯥꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯕꯒꯤ ꯃꯃꯤ ꯑꯃ ꯃꯍꯥꯛꯅ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜ ꯐꯣꯟꯗꯣ ꯁꯠ ꯑꯣꯟꯁꯤꯟꯗꯨꯅ ꯀꯅꯥ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯕꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯃꯇꯝ ꯑꯗꯨꯗ ꯀꯥꯡꯈꯔꯣꯝꯗꯒꯤ ꯃꯈꯨꯠ ꯑꯃ ꯇꯞꯅ ꯊꯤꯡꯀꯠꯂꯛꯂꯤꯕ ꯑꯗꯨꯁꯨ ꯈꯥꯕꯅ ꯎꯕꯗꯒꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯂꯥꯎꯔꯤ ꯑꯗꯨꯝꯅ ꯂꯥꯎꯕ ꯑꯗꯨꯗ ꯃꯄꯥꯕꯨꯡ ꯑꯃꯗꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯣ ꯆꯦꯟꯁꯤꯜꯂꯛꯂꯤ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯈꯥꯕꯒꯤ ꯀꯥ ꯑꯗꯨꯁꯨ ꯃꯩ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯈꯥꯕꯅ ꯍꯧꯖꯤꯛ ꯃꯩ ꯃꯨꯠꯈꯤꯕ ꯑꯗꯨꯗ ꯀꯔꯤꯅꯣꯃ ꯑꯩꯒꯤ ꯈꯨꯌꯥꯗ ꯂꯦꯞꯄꯤ ꯑꯗꯨꯒ ꯀꯥꯡꯒꯗꯒꯤꯁꯨ ꯃꯈꯨꯠ ꯑꯃ ꯊꯤꯡꯀꯠꯂꯛꯏ ꯑꯗꯨꯝꯅ ꯍꯥꯏꯕꯗ ꯃꯄꯥꯕꯨꯡꯅ ꯀꯔꯤ ꯍꯧꯖꯤꯛꯄꯨ ꯃꯩ ꯃꯨꯠꯂꯦ ꯍꯥꯏꯕ ꯀꯅꯥꯅ ꯍꯥꯏꯔꯤꯕꯅꯣꯅꯦ ꯃꯩꯗꯤ ꯃꯨꯠꯁꯨ ꯃꯨꯠꯇꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯈꯥꯕꯅ ꯍꯧꯖꯤꯛꯇ ꯃꯨꯠꯈ꯭ꯔꯤꯕꯗꯨꯗꯤ ꯑꯗꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯈꯥꯕꯒꯤ ꯂꯦꯡꯖꯨꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯣꯞ ꯃꯈꯨꯠꯅ ꯐꯨꯔꯛꯏ ꯑꯗꯨꯝꯅ ꯐꯨꯔꯛꯄꯗ ꯈꯥꯕꯅ ꯇꯨꯡꯃꯥꯡ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯕꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯀꯩꯗꯧꯔꯒꯦ ꯏꯕꯨꯡꯉꯣ ꯅꯪꯕꯣ ꯍꯥꯏꯗꯨꯅ ꯈꯥꯕꯒꯤ ꯃꯃꯥ ꯍꯥꯏꯕꯤꯅ ꯍꯪꯉꯛꯏ ꯃꯇꯝ ꯑꯗꯨꯗ ꯈꯥꯕꯅ ꯀꯩꯁꯨ ꯇꯧꯗꯦ ꯏꯃꯥ
ꯑꯩꯒꯤꯁꯤꯗ ꯀꯩꯅꯣꯝꯃ ꯊꯦꯡꯉꯛꯄ ꯑꯗꯨꯝꯅ ꯍꯥꯏꯕꯗꯒꯤ ꯃꯌꯥꯝꯗꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨꯀꯣ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯂꯥꯏ ꯈꯨꯔꯨꯝ ꯊꯣꯛꯂꯒ ꯐꯔꯒꯗꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯍꯩ ꯂꯣꯏꯅꯃꯛ ꯆꯠꯅꯈ꯭ꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯈꯥꯕꯗꯣ ꯂꯣꯏꯅꯃꯛ ꯆꯠꯅꯈ꯭ꯔꯕꯗ ꯍꯧꯖꯤꯛ ꯊꯛꯀꯠꯈꯤꯕ ꯄꯥꯈꯠꯈꯤꯕ ꯑꯗꯨꯅꯔ ꯃꯁꯥ ꯁꯦꯡꯗꯣꯛꯅꯤꯡꯂꯛꯄꯗꯒꯤ ꯃꯍꯥꯛ ꯕꯥꯠꯔꯨꯝꯗ ꯂꯥꯛꯂꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯋꯥꯁꯔꯨꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯁꯨ ꯏꯟꯅꯔꯛꯄꯗꯧꯅ ꯇꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯈꯥꯕꯅ ꯀꯅꯥ ꯏꯟꯅꯔꯛꯄꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯇꯨꯡꯗ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯕꯗꯁꯨ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯈꯥꯕꯗꯣ ꯋꯥꯁꯔꯨꯝꯗ ꯆꯪꯗꯨꯅ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤꯉꯩ ꯃꯥꯒꯤ ꯃꯇꯨꯡꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯂꯒ ꯂꯩꯔꯤꯕꯗꯣ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯁꯛꯌꯦꯡ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯎꯔꯤ ꯃꯗꯨ ꯎꯔꯨꯕꯗ ꯈꯥꯕꯗꯣ ꯀꯩꯅꯣꯅꯦ ꯍꯥꯏꯗꯨꯅ ꯇꯨꯡꯗ ꯂꯩꯊꯣꯔꯛꯄꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛꯅ ꯑꯃꯨꯛ ꯃꯤꯡꯁꯦꯜꯂꯣꯝꯗ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗꯗꯤ ꯃꯍꯥꯛꯅ ꯂꯣꯏꯁꯤꯟꯈ꯭ꯔꯕ ꯑꯏꯪꯕꯤꯒꯤ ꯃꯁꯛ ꯑꯗꯣ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯃꯑꯣꯡꯗ ꯃꯃꯥꯏ ꯑꯗꯣ ꯃꯩ ꯆꯦꯠꯈꯥꯏꯗꯨꯅ ꯃꯃꯤꯠ ꯑꯗꯨꯅ ꯉꯧꯔꯣ ꯉꯧꯅ ꯃꯁꯥ ꯄꯨꯝꯅꯃꯛꯅ ꯏ ꯊꯥꯡꯗꯕꯒꯨꯝ ꯉꯧꯔꯒ ꯑꯀꯤꯕ ꯁꯛꯇꯝꯗ ꯂꯦꯞꯂꯒ ꯂꯩꯔꯝꯂꯦ ꯃꯗꯨ ꯎꯕꯗ ꯈꯥꯕꯗꯣ ꯀꯟꯅ ꯂꯥꯎꯒꯦ ꯇꯧꯕꯗꯗꯤ ꯃꯉꯣꯟꯗ ꯑꯀꯟꯕ ꯁꯥꯎꯍꯨꯝ ꯑꯃꯅ ꯍꯨꯝꯂꯛꯄꯗꯒꯤ ꯃꯍꯥꯛ ꯆꯦꯟꯊꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯐꯛꯂꯥꯡ ꯑꯗꯨꯗ ꯐꯨꯖꯤꯜꯂꯒ ꯇꯥꯏ ꯑꯁꯨꯝꯅ ꯇꯥꯕꯗꯒꯤ ꯑꯃꯨꯛ ꯆꯦꯟꯊꯣꯛꯈꯤꯅꯕ ꯍꯣꯠꯅꯔꯛꯄꯗ ꯈꯥꯕꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯥꯏꯔꯒ ꯊꯥꯡꯒꯠꯂꯛꯄꯒꯨꯝ ꯇꯞꯅ ꯃꯁꯥꯗꯣ ꯇꯔꯪ ꯃꯥꯂꯪꯗ ꯊꯥꯡꯒꯠꯂꯛꯂꯤ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯑꯁꯤꯗ ꯈꯥꯕꯅ ꯃꯃꯥ ꯍꯣꯏꯕꯨ ꯀꯟꯅ ꯀꯧꯔꯤ ꯃꯁꯤꯗꯒꯤ ꯈꯥꯕꯗꯣ ꯂꯩꯃꯥꯏꯗ ꯑꯃꯨꯛ ꯄꯝ ꯊꯥꯗꯔꯛꯏ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯆꯦꯟꯗꯨꯅ ꯄꯨꯕꯒꯨꯝ ꯁꯥꯎꯍꯨꯝ ꯑꯃꯅ ꯃꯊꯕꯥꯛꯇ ꯐꯨꯖꯤꯜꯂꯛꯄꯗꯒꯤ ꯆꯦꯟꯊꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯀꯣꯟꯖꯤꯜ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯏꯁꯤꯡ ꯇꯥꯐꯝ ꯑꯗꯨꯗ ꯀꯟꯅ ꯊꯣꯝꯖꯤꯟꯗꯨꯅ ꯂꯨꯈꯝꯅ ꯌꯩꯕꯗ ꯃꯍꯥꯛꯀꯤ ꯂꯨꯈꯝ ꯑꯗꯣ ꯄꯨꯡꯀꯥꯏ ꯀꯥꯏꯗꯨꯅ ꯃꯐꯝ ꯑꯗꯣ ꯏꯅ ꯄꯨꯡꯉꯥꯡ ꯉꯥꯡꯗꯨꯅ ꯈꯥꯕ ꯃꯊ꯭ꯋꯥꯏ ꯃꯥꯡꯂꯦ ꯈꯥꯕꯒꯤ ꯃꯃꯥ ꯍꯣꯏ ꯃꯄꯥ ꯍꯣꯏ ꯆꯦꯟꯁꯤꯜꯂꯛꯄꯗꯗꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯎꯔꯨꯕꯗ ꯃꯈꯣꯏ ꯄꯨꯡꯉꯥꯡ ꯉꯛꯂꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯈꯥꯕꯁꯨ ꯈꯨꯗꯛ ꯑꯗꯨꯗ ꯃꯊ꯭ꯋꯥꯏ ꯃꯥꯡꯂꯕꯗꯨꯗꯗꯤ ꯁꯣꯝꯗ ꯆꯤꯡꯈꯩ ꯃꯍꯥꯛꯀꯤ ꯃꯊꯧ ꯃꯉꯝ ꯂꯣꯏꯔꯦ ꯃꯍꯥꯛꯀꯤ ꯊꯕꯛ ꯂꯣꯏꯔꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯃꯥꯒꯤ ꯁꯥꯟꯅꯔꯤꯕ ꯂꯥꯏꯁꯤꯡ ꯑꯗꯣ ꯂꯣꯏꯁꯤꯟꯅꯅꯕ ꯍꯣꯠꯅꯔꯛꯂꯤ ꯑꯁꯨꯝꯅ ꯆꯤꯡꯈꯩꯅ ꯃꯍꯥꯛꯀꯤ ꯃꯆꯟꯅꯨꯄꯤ ꯑꯏꯪꯕꯤꯕꯨ ꯂꯣꯏꯁꯤꯟꯈꯤꯕ ꯄꯤꯈꯝꯅꯍꯟꯈꯤꯕ ꯈꯥꯕ ꯔꯣꯀꯤ ꯃꯈꯣꯏꯒꯤ ꯀꯥꯡꯕꯨꯁꯤꯡ ꯂꯣꯏꯅꯃꯛ ꯃꯆꯟꯅꯨꯄꯤꯅ ꯐꯪꯈꯤꯕ ꯑꯋꯥꯕꯗꯨꯃꯛ ꯐꯪꯍꯟꯗꯨꯅ ꯃꯈꯣꯏꯁꯨ ꯃꯄꯨꯟꯁꯤ ꯂꯣꯝꯍꯟꯈꯤ ꯑꯁꯨꯝꯅ ꯃꯕꯨꯡ ꯑꯃꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯇꯧꯈ꯭ꯔꯕꯗ ꯆꯤꯡꯈꯩꯗꯣ ꯃꯆꯟꯅꯨꯄꯤꯒꯤ ꯃꯣꯡꯐꯝꯗ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯑꯉꯝꯕ ꯍꯩꯔꯥꯡ ꯂꯩꯔꯥꯡꯁꯤꯡ ꯀꯠꯇꯨꯅ ꯃꯥꯒꯤ ꯃꯊꯧ ꯃꯉꯝꯗꯣ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯄꯤꯈ꯭ꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯆꯤꯡꯈꯩꯁꯨ ꯂꯃꯟ ꯈꯨꯝꯕ ꯂꯣꯏꯔꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯑꯩꯅ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯈꯤꯕꯤꯛ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯑꯃꯗꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯈꯤꯕ ꯃꯔꯨꯞ ꯑꯊꯣꯏꯕꯨꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯄꯨꯝꯅꯃꯛꯄꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ